ꯍꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯪꯒꯜ ꯇꯟ ꯉꯁꯤꯁꯨ ꯑꯩꯒꯤ ꯑꯦꯜꯕꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯗꯨꯅ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕꯅ ꯃꯪꯒꯜꯇꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯔꯥꯡ ꯑꯗꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯃꯤꯟꯅꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯣꯊꯥꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ꯍꯥꯏꯅ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯁꯜꯂꯛꯑꯦ ꯗꯤꯋꯥꯂꯤꯁꯨ ꯂꯥꯛꯑꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯋꯥꯎ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯅꯤꯡꯊꯦꯝ ꯂꯥꯛꯑꯦ ꯇꯥꯃꯣ ꯖꯣꯏ ꯅꯤꯡꯊꯦꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯣ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯏ ꯐꯧ ꯐꯨꯗꯕ ꯂꯣꯏꯔꯕ꯭ꯔꯣ ꯏꯅꯥꯎꯕꯣ ꯍꯧꯖꯤꯛ ꯐꯧ ꯐꯨꯠꯇ ꯃꯇꯝꯅꯤꯅ ꯊꯕꯛ ꯆꯤꯜꯂꯝꯅꯦꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯉꯁꯤꯁꯤꯕꯨ ꯏꯅꯥꯎꯗꯤ ꯋꯥꯔꯝꯅꯤꯀꯣ ꯐꯧ ꯐꯨꯗꯕ ꯃꯇꯝꯅꯤꯅ ꯋꯥꯔꯝꯅꯤꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯆꯥꯔꯦ ꯋꯥꯎ ꯒꯨꯗ ꯀꯥꯏꯗꯦ ꯋꯥꯔ ꯎꯕꯒꯤꯅꯤ ꯆꯥꯒꯗꯕꯅꯤ ꯌꯥꯝ ꯐꯖꯈꯔꯦ ꯏꯅꯥꯎꯒꯤ ꯃꯊꯦꯜꯁꯤ ꯀꯣ ꯌꯥꯝ ꯐꯖꯅ ꯁꯤꯝꯕꯣꯜ ꯄꯤꯔꯛꯑꯦ ꯇꯥꯃꯣꯗ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯕꯛ ꯁꯨꯕꯅꯤꯅ ꯋꯥꯕꯅꯤꯅ ꯊꯦꯡꯀ꯭ꯌꯨ ꯂꯧ ꯐꯨꯠꯇꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯣꯏꯒꯗꯕ ꯇꯥꯃꯣꯗꯤ ꯆꯥꯗ꯭ꯔꯤꯌꯦ ꯇꯥꯃꯣꯁꯨ ꯆꯥꯔꯅꯤ ꯀꯣ ꯆꯥꯔꯅꯤ ꯑꯩꯁꯨ ꯃꯤꯅꯤꯠ ꯈꯤꯇꯪ ꯉꯥꯏꯈꯤꯒꯦꯀꯣ ꯃꯤꯅꯤꯠ 3 ꯈꯤꯇꯪ ꯉꯥꯏꯈꯤꯒꯦ ꯆꯥꯔꯅꯤ ꯇꯥꯃꯣꯁꯨ ꯉꯁꯤꯗꯤ ꯐꯧ ꯐꯨꯗꯕ꯭ꯔꯣ ꯅꯣꯏ ꯁꯣꯝꯗꯅ ꯐꯧ ꯐꯨꯗꯕ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯣꯝꯗꯅ ꯐꯧ ꯐꯨꯗꯕ ꯍꯥꯏꯗ꯭ꯔꯦ ꯐꯧꯖꯩꯕ ꯅꯣꯏ ꯁꯣꯝꯅ ꯐꯧꯖꯩꯕ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯁꯥꯔ ꯂꯝꯗꯅ ꯐꯧ ꯃꯔꯥ ꯊꯥꯕ ꯍꯥꯏꯕꯀꯣ ꯅꯣꯏ ꯁꯣꯝꯗꯅ ꯃꯈꯨꯠꯅ ꯌꯩꯊꯕ ꯑꯩꯈꯣꯏ ꯀꯁꯥꯔꯔꯣꯝꯗꯅ ꯍꯥꯟꯅꯗꯤ ꯁꯟ ꯏꯔꯣꯏꯅ ꯁꯨꯝ ꯃꯔꯥ ꯊꯥꯔꯝꯃꯤ ꯍꯥꯏꯕꯗꯤ ꯐꯧꯕꯨꯟ ꯃꯄꯨꯟꯗꯣ ꯄꯨꯔꯞ ꯂꯣꯏ ꯁꯃꯥꯡꯗ ꯆꯈꯥꯏꯔꯒꯀꯣ ꯑꯗꯨꯒ ꯁꯟ ꯏꯔꯣꯏꯅ ꯂꯩꯔꯒ ꯃꯔꯥ ꯊꯥꯕ ꯀꯧꯔꯤ ꯍꯧꯖꯤꯛꯇꯤ ꯑꯅꯝꯕ ꯃꯦꯆꯤꯟꯅ ꯂꯣꯏꯅ ꯃꯔꯥ ꯊꯥꯅꯔꯦ ꯃꯣꯏꯒꯤ ꯃꯦꯆꯤꯟ ꯂꯧ ꯈꯣꯏꯅꯕꯗꯣ ꯀꯦꯡꯀꯣꯒꯨꯝꯕ ꯇ꯭ꯔꯦꯛꯇꯔꯒꯨꯝꯕ ꯑꯣꯇꯣꯅꯁꯨ ꯁꯨꯝ ꯊꯥꯏꯌꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤꯀꯣ ꯂꯧ ꯐꯨꯗꯕꯅꯤꯅ ꯋꯥꯔꯝꯅꯤ ꯂꯧꯗꯤ ꯂꯣꯏꯗꯣꯔꯦ ꯇꯥꯃꯣ ꯂꯣꯏꯁꯤꯜꯂꯣ ꯄꯨꯔꯥ ꯏꯪꯗ꯭ꯔꯤꯉꯩꯁꯤꯒ ꯂꯣꯏꯁꯤꯜꯂꯣ ꯂꯧ ꯐꯨꯗꯕꯁꯨ ꯋꯥꯕꯅꯤ ꯈꯔꯅꯤ ꯋꯥꯔꯨꯕꯅꯤꯅ ꯁꯨꯝ ꯈꯔꯅꯤ ꯐꯝꯃꯒ ꯍꯌꯦꯡ ꯍꯥꯎꯅ ꯆꯥꯏꯅꯀꯣ ꯇꯥꯃꯣꯁꯨ ꯍꯥꯟꯅ ꯁꯨꯔꯝꯃꯤ ꯑꯩꯈꯣꯏꯁꯨ ꯋꯥꯅ ꯁꯨꯔꯦ ꯂꯧꯕꯨꯛꯇ ꯂꯧ ꯁꯨꯕ ꯍꯥꯏꯁꯨ ꯋꯥꯕꯅꯤ ꯂꯩꯈꯣꯝ ꯃꯔꯛꯇ ꯂꯧ ꯁꯨꯗꯅ ꯂꯤꯡꯉ ꯂꯩꯀꯪ ꯊꯥꯗ ꯅꯨꯡꯉꯥꯏꯅ ꯐꯝꯃ ꯆꯥꯕꯀꯣ ꯑꯗꯒꯤꯗꯤ ꯂꯧ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯥꯛꯑꯅꯤ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯅꯔꯝꯃꯤ ꯀꯣ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝꯅ ꯏꯪꯉꯝꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤꯒ ꯏꯪꯉꯒꯁꯨ ꯈꯤꯇꯪ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯐꯦꯟ ꯊꯥꯅꯔꯤ ꯃꯅꯤꯄꯨꯔꯗꯗꯤ ꯏꯪꯉꯝꯅꯤ ꯍꯥꯟꯅꯗꯤ ꯌꯥꯝ ꯏꯪꯉꯝꯅꯤ ꯃꯅꯤꯄꯨꯔꯁꯦ ꯑꯣꯖꯥ ꯂꯥꯛꯑꯦ ꯖꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯇꯥꯏꯗꯤꯡ ꯑꯣꯖꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯅꯥꯎꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯗꯤ ꯂꯧ ꯂꯣꯏꯔꯦ ꯐꯨꯗꯒꯗꯕꯅ ꯉꯥꯏꯔꯦ ꯈꯤꯇꯪꯇ ꯅꯈꯣꯏ ꯑꯣꯖꯥꯗꯤ ꯀꯔꯤ ꯃꯊꯦꯜ ꯍꯣꯠꯅꯕꯤꯒꯦ ꯉꯁꯤꯁꯤꯕꯨ ꯆꯥꯔꯦ ꯉꯥ ꯃꯆꯥ ꯊꯣꯡꯉꯦ ꯋꯥꯎ ꯉꯥ ꯃꯆꯥ ꯆꯥꯏꯑꯦ ꯑꯣꯖꯥꯒꯤ ꯍꯥꯎꯕꯅꯤ ꯑꯣꯖꯥ ꯉꯥ ꯃꯆꯥꯁꯨ
ningsing mami too late ꯊꯥꯒꯠꯆꯔꯤ ꯅꯤꯡꯁꯤꯡ ꯃꯃꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯕꯒꯤ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯊꯥꯒꯠꯆꯔꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯉꯥ ꯃꯆꯥ ꯊꯣꯡ ꯍꯥꯏꯕ ꯁꯣꯔꯤ ꯅꯤꯡꯁꯤꯡꯗꯤ ꯀꯩ ꯃꯃꯤꯗꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤ ꯀꯔꯤ ꯃꯊꯦꯜ ꯍꯥꯟꯅ ꯍꯣꯠꯅꯔꯒꯦ ꯏꯪꯊꯝꯊꯥꯅꯤꯅ ꯃꯨꯀ ꯉꯥ ꯀꯧꯏ ꯃꯨꯀ ꯉꯥ ꯍꯥꯎꯕꯅꯤ ꯑꯣꯖꯥ ꯇꯥꯃꯣ ꯑꯩ ꯊꯕꯛ ꯑꯃꯇ ꯇꯧꯒꯦꯀꯣ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯔꯣ ꯅꯨꯡꯇꯤꯝ ꯊꯕꯛ ꯇꯧꯔꯣ ꯅꯪ ꯀꯩ ꯊꯕꯛꯅꯣ ꯊꯕꯛꯇꯣ ꯂꯣꯏꯁꯜꯂꯣ ꯀꯣ ꯂꯣꯏꯁꯤꯜꯂ ꯋꯥꯔꯅꯤ ꯄꯨꯡ 10ꯁꯨ ꯇꯥꯔꯦ ꯋꯥꯔꯒꯗꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯒ ꯄꯣꯊꯥꯕꯤꯔꯣ ꯀꯣ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯅꯥꯎ ꯅꯤꯡꯊꯦꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯣ ꯅꯤꯡꯁꯤꯡ ꯃꯃꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯉꯥ ꯊꯣꯡꯉꯦ ꯀꯔꯤ ꯉꯥꯅꯣ ꯀꯔꯤ ꯉꯥ ꯊꯣꯡꯒꯦ ꯉꯁꯤꯁꯦ ꯗꯥꯃꯟꯗꯤꯟ ꯐꯕꯔ ꯀꯩꯅꯣ ꯂꯣꯏꯅ ꯉꯥ ꯊꯣꯡꯉ ꯆꯥꯅꯔꯦꯀꯣ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯁꯨ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡ ꯃꯥꯅ ꯍꯥꯟꯅ ꯑꯍꯥꯎꯕ ꯑꯣꯏꯅ ꯆꯥꯈ꯭ꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯃꯊꯪ ꯍꯤꯟꯖꯥꯡꯁꯦ ꯑꯍꯥꯎꯕ ꯑꯃꯠꯇꯅꯤ ꯉꯁꯤ ꯅꯨꯃꯤꯠꯁꯦꯕꯣ ꯉꯁꯤ ꯗꯤꯟꯁꯤ ꯌꯥꯝ ꯐꯕꯖꯥꯠꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣ ꯃꯪꯒꯣꯜ ꯅꯨꯡꯇꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯃꯤꯁꯨ ꯉꯥ ꯊꯣꯡ ꯆꯥꯏꯑꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯨ ꯉꯥ ꯊꯣꯡ ꯆꯥꯏꯑꯦ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯅ ꯅꯝꯕꯔ 1 ꯇꯥꯈ꯭ꯔꯦ ꯃꯥ ꯍꯤꯟꯖꯥꯡꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯒꯤ ꯅꯝꯕꯔ 1 ꯇꯥꯈ꯭ꯔꯦ ꯍꯤꯟꯖꯥꯡꯁꯦ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯏꯅꯥꯎꯗꯤ ꯀꯔꯤ ꯃꯊꯦꯜ ꯍꯣꯠꯅꯔꯒꯦ ꯅꯤꯡꯁꯤꯡ ꯃꯃꯤꯅ ꯁꯞꯄꯣꯔꯠ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯏꯅꯥꯎꯗꯤ ꯀꯔꯤ ꯃꯊꯦꯜ ꯍꯣꯠꯅꯔꯒꯦ ꯍꯥꯏꯌꯦ ꯑꯣꯖꯥ ꯅꯅꯥꯎꯒꯤ ꯃꯊꯦꯜꯗꯣ ꯑꯩ ꯎꯍꯟꯖꯔꯛꯀꯦ ꯑꯣꯖꯥꯒ ꯁꯨꯝ ꯃꯥꯟꯅꯩ ꯑꯣꯖꯥꯒ ꯁꯨꯝ ꯃꯥꯟꯅꯩ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯁꯨꯝ ꯋꯥꯔꯤ ꯁꯨꯅ ꯀꯣ ꯃꯌꯥꯝ ꯆꯥꯟꯅꯔꯕꯅꯤꯅ ꯑꯩꯁꯨ ꯆꯥꯈꯤꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯤꯅꯤ ꯑꯣꯖꯥ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯤꯒ ꯂꯩꯔꯦ ꯑꯣꯖꯥ ꯁꯤꯅ ꯀꯩ ꯊꯣꯡꯕꯅꯣ ꯍꯩꯅꯥꯡ ꯉꯈꯥ ꯆꯨꯝꯊꯣꯡꯅꯤ ꯑꯣꯖꯥ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯅ ꯆꯥꯟꯅꯔꯕꯅꯤꯅ ꯑꯩꯁꯨ ꯆꯥꯈꯤꯒꯦ ꯏꯅꯥꯎꯒꯤꯗꯤ ꯉꯥꯁꯤꯡ ꯑꯣꯏꯔꯤꯅꯤ ꯍꯥꯏ ꯃꯅꯤ ꯑꯣꯖꯥ ꯉꯁꯤꯡ ꯀꯟꯗꯂꯥ ꯁꯤꯒ ꯂꯩꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥꯁꯨ ꯑꯍꯥꯎ ꯑꯍꯥꯎ ꯁꯨꯝ ꯆꯥꯏ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯃꯃꯤꯅ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯒ ꯊꯦꯡꯀ꯭ꯌꯨ ꯃꯃꯤ ꯊꯥꯒꯠꯆꯔꯤ ꯃꯤꯀꯨꯞ ꯂꯥꯛꯑꯒ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯕꯒꯤ ꯂꯥꯏꯛ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡ ꯃꯃꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯈꯤꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯆꯥꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯥꯕ ꯍꯧꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ
ꯑꯣꯖꯥꯅ ꯂꯩꯇ ꯂꯩꯇ ꯑꯁꯨꯝ ꯍꯣꯠꯅꯕꯅꯤ ꯍꯥꯏ ꯅꯅꯥꯎꯁꯨ ꯂꯩꯇ ꯂꯩꯇꯅ ꯁꯨꯝ ꯅꯣꯡꯃ ꯂꯩꯔꯛꯄꯗꯨꯅ ꯅꯨꯃꯤꯠ ꯃꯔꯤ ꯃꯉꯥꯅꯤ ꯁꯨꯝ ꯁꯨꯅꯕ ꯑꯁꯨꯝ ꯆꯥꯖꯕꯅꯤ ꯑꯣꯖꯥ ꯈꯔ ꯈꯔ ꯇꯧꯅ ꯃꯅꯝ ꯅꯝꯃ ꯅꯝꯃꯒ ꯁꯨꯝ ꯆꯥꯖꯕꯅꯦꯕ ꯑꯣꯖꯥ ꯀꯣ ꯅꯪꯗꯤ ꯌꯥꯕ꯭ꯔꯣ ꯍꯥ ꯌꯥꯏ ꯍꯥꯏꯔꯣ ꯑꯣ ꯃꯦꯔꯥ ꯊꯥꯒꯤ ꯅꯤꯉꯣꯜ ꯂꯥꯛꯑꯦ ꯂꯩꯇꯅ ꯍꯣꯠꯅꯕꯁꯦ ꯍꯥꯎꯔꯝꯒꯅꯤ ꯑꯣꯖꯥ ꯏꯅꯥꯎ ꯍꯥꯏ ꯂꯥꯏꯔꯤꯛ ꯃꯉꯥ ꯇꯧꯕꯤꯔꯛꯑꯦ ꯂꯥꯏꯔꯤꯛ ꯇꯧꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯆꯦ ꯏꯆꯟ ꯃꯁꯤꯡ ꯃꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯒꯣꯜ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯆꯤꯟꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯀꯣꯃꯦꯟꯃꯛ ꯉꯝꯕꯤꯗ꯭ꯔꯒꯁꯨ ꯂꯥꯏꯛ ꯃꯇꯦꯡ ꯇꯧꯕꯤꯌꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯦꯁꯦ ꯅꯥꯔꯦꯅꯦ ꯏꯅꯥꯎ ꯍꯥꯏꯔ ꯑꯣꯖꯥꯅ ꯀꯩ ꯍꯥꯏꯕ ꯂꯤꯆꯩ ꯆꯥꯅꯤ ꯂꯥꯏꯛ ꯂꯤꯆꯩ ꯆꯥꯅꯤ ꯂꯤꯆꯩ ꯆꯥꯅꯤ ꯍꯥꯏ
मेरा था ताब्रो ओजा बसंतना लिचई चानी है ओजाना ओजा मपांगन सोंजबनी लिचईदुदी चाउमनखरे कना कना लेगे सिनो मया ओजा ओजा लिचई चाने हाउ चेन खरब करिनो हा हा केबा नारसु लिचई नोकपा चंगी इसेना ची करी ओने नारी बनो हबने एलबी मपू नाव मक एलबी मपू नाव मक हाइसे कनानो चिरी खंदे नते एलबी मपू नाव मक हाइसे कनानो चिरी खंदे Kera. Mayam chắc chắn rồi đấy. Kutsu ngamdrabanina LB koibasu ngamdre aiche hai kamaina ari nang kutubo ratan langomna kaidawrige haiba o kaidawrini LB thari sini ko ratan LB tharimni ado thagatsari aigi channel da changbe bai tamak ado like macha ma to biramo LB mapu inauna video thangal lidudi maka kanana phajai haido ma haido kanano
ꯑꯗꯨ ꯈꯪꯗꯦ ꯎꯔꯤꯕ ꯅꯪꯅ ꯈꯪꯉꯤ ꯍꯥ ꯍꯥ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯆꯥꯛ ꯆꯥꯔꯕꯣ ꯑꯧ ꯆꯥꯛ ꯆꯥꯔꯦ ꯆꯥꯛ ꯆꯥꯔꯦ ꯔꯇꯟꯗꯤ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯀꯔꯤ ꯃꯊꯦꯜ ꯍꯣꯠꯅꯒꯦ ꯑꯦꯜꯕꯤ ꯃꯄꯨ ꯏꯅꯥꯎꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯤꯗꯨꯗꯤ ꯃꯥꯛꯀ ꯀꯅꯥꯅ ꯐꯖꯩ ꯍꯥꯏꯗꯣ ꯃꯥꯛ ꯍꯥꯏꯗꯣ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯃꯦꯔꯥ ꯊꯥꯅ ꯁꯨꯝ ꯈꯪꯕꯤꯔꯣ ꯔꯇꯟ ꯆꯥꯛ ꯆꯥꯔꯦ ꯔꯇꯟꯗꯤ ꯆꯥꯕꯤꯔꯕ꯭ꯔꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯑꯗꯣ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨ ꯁꯤꯗ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯈꯣꯏꯗ ꯅꯈꯨꯠ ꯀꯃꯥꯏꯅ ꯅꯥꯔꯤꯅꯣ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯔꯇꯟ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯉꯁꯤꯁꯦ ꯀꯣ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯔꯇꯟꯗꯤ ꯆꯥꯛ ꯆꯥꯔꯕ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯔꯦꯕꯤꯇꯥꯁꯦ ꯌꯥꯝꯅ ꯁꯣꯜꯂ ꯃꯥꯜꯂꯦ ꯑꯣꯖꯥꯅ ꯂꯤꯆꯩꯅ ꯖꯩꯅꯦ ꯍꯥꯏꯔꯨꯕꯗꯒꯤ ꯅꯥꯈ꯭ꯔꯕ ꯀꯔꯤꯅꯣ ꯑꯍꯜ ꯑꯣꯏꯔꯦꯗꯅ ꯑꯣꯖꯥ ꯆꯥꯔꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯔꯇꯟ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯔꯦꯕꯤꯇꯥꯁꯦ ꯌꯥꯝꯅ ꯁꯣꯜꯂꯦ ꯁꯣꯜꯂ ꯃꯥꯜꯂꯦ ꯁꯣꯜꯂꯝꯅꯤ ꯑꯣꯖꯥ ꯑꯍꯜ ꯑꯣꯏꯔꯕꯃꯤꯅ ꯑꯍꯜ ꯑꯣꯏꯔꯕꯃꯤꯅ ꯁꯣꯜꯂꯦ ꯆꯍꯤꯁꯨ ꯑꯥ ꯌꯧꯔꯝꯃꯅꯤ ꯃꯔꯐꯨ ꯃꯌꯥ ꯁꯨꯔꯝꯃꯅꯤ ꯀꯩ ꯍꯥꯏꯕ ꯑꯣꯖꯥ ꯏꯅꯥꯎ ꯏꯆꯦꯁꯦ ꯁꯣꯜꯂꯦꯅꯦ ꯏꯔꯣꯝꯕ ꯋꯥꯎ ꯏꯔꯣꯝꯕꯁꯨ ꯍꯥꯎꯋꯦ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯄꯁꯤꯗꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯍꯥꯎꯔꯦ ꯏꯔꯣꯟꯕ ꯊꯣꯡꯉꯦ ꯍꯥꯎꯏ ꯀꯣ ꯆꯝꯐꯨꯠ ꯆꯥꯔꯦ ꯍꯥꯎꯏ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯆꯥꯔꯦ ꯍꯥꯎꯏ ꯉꯥ ꯆꯥꯔꯦ ꯍꯥꯎꯏ ꯂꯣꯏꯅ ꯍꯥꯎꯋꯦ ꯃꯦꯔꯥ ꯊꯥꯁꯦ ꯀꯞꯈ꯭ꯔꯦꯅꯦ ꯑꯣꯖꯥ ꯉꯁꯤ ꯅꯣꯡꯃꯗ ꯌꯥꯝ ꯁꯣꯜꯂꯝꯃꯦ ꯀꯔꯤ ꯑꯣꯏꯅ ꯅꯥꯔꯤꯅꯣ ꯍꯪꯉꯁꯨ ꯈꯨꯝꯗꯕꯅꯤ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯕꯨ ꯆꯪꯉꯝꯗꯥꯏꯗ ꯅꯦꯠꯅ ꯄꯟ ꯂꯩꯔꯕꯁꯨ ꯆꯪꯕꯤꯔꯛꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯣꯖꯥꯅ ꯍꯥꯏꯕ ꯁꯛꯂꯣꯟ ꯌꯥꯝꯅ ꯑꯣꯟꯕ꯭ꯔꯥ ꯍꯥꯏꯕꯨ ꯃꯃꯩ ꯆꯞꯆꯅꯤꯌꯦ ꯑꯣꯖꯥꯁꯨ ꯋꯥꯉꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯛꯂꯣꯟ ꯌꯥꯝꯅ ꯑꯣꯟꯕ꯭ꯔꯥ ꯍꯥꯏꯕꯨ ꯃꯃꯩ ꯆꯞꯆꯅꯩꯌꯦ ꯑꯣꯖꯥ ꯏꯅꯥꯎ ꯏꯆꯦꯁꯦ ꯃꯊꯛ ꯀꯥꯔꯤꯉꯩ ꯀꯔꯤꯈꯩ ꯍꯪꯕ ꯂꯥꯛꯎ ꯀꯥꯗ꯭ꯔꯤꯉꯩꯗ ꯍꯪꯕ ꯂꯥꯛꯎ ꯁꯛꯈꯪ ꯃꯥꯏꯈꯪꯅꯁꯤ ꯃꯥꯏꯈꯪꯅꯕꯒꯤ ꯇꯠ ꯑꯣꯖꯥ ꯏꯅꯥꯎ ꯏꯆꯦꯁꯦ ꯃꯊꯛ ꯀꯥꯗ꯭ꯔꯤꯉꯩ ꯍꯪꯕ ꯂꯥꯛꯑꯣ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯁꯣꯏ ꯇꯥꯔꯦ ꯀꯥꯔꯟ ꯇꯨꯔꯟ ꯉꯥꯡꯉꯗꯅ
ꯑꯣꯖꯥ ꯃꯁꯤ ꯌꯥꯝ ꯀꯥꯔꯟ ꯉꯥꯡꯉꯦ ꯑꯣꯖꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯣꯖꯥ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ ꯑꯣꯖꯥ ꯏꯅꯥꯎ ꯁꯛꯂꯣꯟ ꯑꯣꯜꯂꯁꯨ ꯍꯅꯨꯃꯥꯟꯗꯤ ꯅꯠꯇꯦꯀꯣ ꯏꯅꯥꯎ ꯀꯌꯥꯕꯅꯤ ꯍꯥꯏꯔꯛꯈꯣ ꯑꯣꯖꯥꯅ ꯃꯃꯤꯠ ꯆꯞꯇꯅꯤ ꯍꯥꯏꯗꯨꯒ ꯃꯥꯅ ꯍꯥꯏ ꯑꯣꯖꯥ ꯏꯅꯥꯎ ꯁꯛꯂꯣꯟ ꯑꯣꯜꯂꯁꯨ ꯍꯅꯨꯃꯥꯟꯗꯤ ꯅꯠꯇꯦꯀꯣ ꯀꯀꯥꯒꯤ ꯌꯨꯇꯨꯞ ꯍꯥꯡꯕ꯭ꯔꯣ ꯍꯥꯏ ꯀꯀꯥꯒꯤ ꯌꯨꯇꯨꯞ ꯍꯥꯡꯕ꯭ꯔꯣ ꯍꯥꯏ ꯔꯇꯟ ꯀꯅꯥꯗꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩ ꯌꯨꯇꯨꯞ ꯍꯥꯡꯉꯤꯅ ꯍꯥꯡꯕꯗꯨꯅ ꯑꯦꯜꯕꯤ ꯊꯥꯔꯤꯃꯤꯗꯅ ꯑꯩꯉꯣꯟꯗ ꯍꯪꯉꯤꯕ꯭ꯔꯥ ꯅꯠꯇ꯭ꯔ ꯀꯅꯥꯗꯅꯣ ꯔꯇꯟ ꯑꯩ ꯌꯨꯇꯨꯞ ꯍꯥꯡꯕꯗꯨꯅ ꯑꯦꯜꯕꯤ ꯊꯥꯔꯤꯃꯤ ꯔꯇꯟ ꯃꯣꯡꯒꯣꯜ ꯅꯇꯥ ꯍꯥꯏꯅ ꯃꯣꯡꯒꯣꯜ ꯅꯇꯥꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡꯅꯦ ꯔꯇꯟ ꯔꯦꯕꯤꯇꯥꯁꯦ ꯃꯀꯣꯛ ꯆꯥꯛꯂꯦ ꯌꯥꯀꯨꯖꯥ ꯁꯪꯀꯔ ꯌꯥꯀꯨꯆꯥ ꯁꯪꯀꯔ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯧ ꯀꯣ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯧ ꯃꯤꯡ ꯑꯗꯨꯛ ꯐꯖꯔꯒ ꯑꯗꯨꯝꯍꯥꯏꯅ ꯀꯣꯃꯦꯟ ꯏꯕ ꯍꯧꯅꯗꯦ ꯁꯤ ꯂꯥꯏ ꯇꯦꯂꯤꯀꯥꯁꯅꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯤꯁꯨ ꯑꯀꯥꯏꯕꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯅꯪ ꯑꯩꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝꯍꯥꯏꯅ ꯃꯦꯗꯤꯌꯥꯗ ꯋꯥꯍꯩ ꯋꯥꯉꯥꯡ ꯇꯧꯒꯅꯨ ꯐꯠꯇꯦ ꯀꯣ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤ ꯃꯥꯜꯂꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯁꯤꯡꯁꯦ ꯕꯦꯕꯥꯔ ꯗꯤꯁꯄ꯭ꯂꯤꯟ ꯇꯝꯕꯩꯗꯃꯛꯇꯅꯤꯀꯣ ꯈꯪꯅꯕꯒꯤꯗꯃꯛꯇ ꯊꯛꯁꯤ ꯈꯥꯛꯁꯤ ꯕꯦꯕꯥꯔ ꯅꯥꯏꯌꯨ ꯑꯗꯨꯒ ꯑꯩ ꯆꯦꯅꯦꯜꯗ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯋꯦꯜꯀꯝ ꯑꯣꯖꯥ ꯏꯅꯥꯎꯗꯣ ꯄꯣꯀꯦꯠ ꯀꯥꯏꯔꯅꯤ ꯍꯥꯏꯅ ꯏꯆꯦ ꯎꯅꯕꯒ ꯂꯥꯛꯇꯕ ꯏꯅꯥꯎ ꯃꯥꯟꯗꯦꯀꯣ ꯍꯥꯏ ꯀꯔꯤ ꯍꯥꯏꯅ ꯍꯪꯒꯦ ꯔꯇꯟ ꯍꯧꯖꯤꯛ ꯑꯩ ꯊꯣꯛꯏꯗꯨꯗꯤꯅ ꯑꯩ ꯂꯥꯏꯞꯇ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯦꯜꯕꯤꯁꯤꯒ ꯃꯣꯡꯒꯣꯜ ꯅꯇꯥ ꯍꯥꯏꯅ ꯊꯣꯛꯏꯁꯤꯗꯤ ꯑꯣꯖꯥ ꯏꯅꯥꯎꯗꯣ ꯄꯣꯀꯦꯠ ꯀꯥꯏꯔꯅꯤ ꯍꯥꯏꯅ ꯏꯆꯦ ꯎꯅꯕꯒ ꯂꯥꯛꯇꯕ ꯏꯅꯥꯎ ꯃꯥꯟꯗꯦꯀꯣ ꯁꯣꯏꯅꯤꯀꯣ ꯅꯪ ꯔꯇꯟ ꯃꯁꯨ ꯀꯥꯏꯒꯤꯅꯣ ꯔꯇꯟ ꯍꯧꯖꯤꯛ ꯑꯦꯜꯕꯤ ꯊꯥꯔꯤꯁꯦ ꯑꯩꯒꯤ ꯃꯤꯡ ꯊꯣꯛꯏꯗꯨꯗꯤꯅ ꯃꯣꯡꯒꯣꯜ ꯅꯇꯥ ꯍꯥꯏꯕꯅꯦ ꯃꯦꯔꯥ ꯊꯥꯅ ꯀꯩ ꯍꯥꯏꯕ ꯅꯃꯥꯅ ꯄꯣꯛꯄꯗ ꯇꯥꯛꯄꯤꯔꯛꯇ꯭ꯔꯣ ꯁꯪꯀꯔ ꯍꯥꯏ ꯍꯥꯏꯔꯨꯅꯨ ꯍꯥꯏꯔꯨꯅꯨ ꯈꯪꯗꯅ ꯇꯧꯔꯤꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯉꯥꯡ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯁꯨꯝ ꯏꯕꯗ ꯁꯣꯏꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯕꯣꯕꯣꯛ ꯋꯥꯔꯛꯄꯤꯒꯦ ꯂꯥꯛꯎ ꯍꯣꯏꯗ ꯁꯨꯝ ꯍꯥꯏꯖꯁꯅꯨꯗ ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯗꯦ ꯑꯗꯨꯕꯨ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯁꯪꯀꯔꯕꯨ ꯃꯤ ꯍꯥꯏꯁꯦ ꯃꯥꯟꯅꯗꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯤ ꯍꯥꯏꯁꯦ ꯂꯣꯏꯅ ꯃꯥꯟꯅꯔꯝꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯋꯥꯔꯨꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯉꯤꯁꯦ ꯔꯇꯟ ꯈꯪꯉꯕꯣ ꯔꯇꯟ ꯀꯨꯝꯁꯤꯇꯤ ꯄꯣꯊꯥꯔꯦꯀꯣ ꯔꯇꯟ ꯀꯔꯤ ꯂꯝꯒꯤꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯔꯇꯟ ꯈꯪꯉꯕꯣ ꯀꯀꯥꯒꯤ ꯆꯦꯅꯦꯜꯗꯣ ꯃꯣꯡꯒꯣꯜ ꯅꯇꯥ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ
ꯑꯗꯣ ꯁꯞ ꯇꯧꯔꯛꯎ, ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯀꯣ꯫ ꯁꯤꯗꯤ ꯔꯦꯕꯤꯠꯇ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯜꯂꯦ꯫ ꯔꯇꯟ ꯃꯤꯡ ꯏꯔꯤꯁꯦ ꯎꯗ꯭ꯔꯕꯣ ꯔꯇꯟꯒꯤ ꯃꯤꯠꯇꯣ ꯍꯥꯏ꯫ ꯎꯏ 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 ꯎꯔꯁꯨ ꯍꯪꯉꯛꯏꯃꯤ ꯀꯀꯥꯒꯤ ꯆꯦꯅꯦꯜꯗꯣ ꯀꯔꯤ ꯍꯥꯏꯅ ꯂꯩꯒꯦ ꯍꯥꯏꯅ ꯀꯣ꯫ ꯑꯣꯖꯥꯅ ꯁꯤꯗꯤ ꯔꯦꯕꯤꯠꯇ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯜ ꯈꯪꯉꯦ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯔꯇꯟ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎꯀꯣ ꯀꯀꯥꯒꯤ ꯆꯦꯅꯦꯜꯁꯦ꯫ ꯀꯀꯥ ꯌꯥꯝꯅ ꯋꯥꯅ ꯋꯥꯅ ꯆꯦꯅꯦꯜ ꯄꯥꯏꯖꯔꯤꯕꯅꯤ ꯀꯣ, ꯃꯇꯝ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦ ꯀꯀꯥꯗꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯁꯪꯀꯤꯔꯇꯟꯗ ꯆꯠꯄꯅꯤꯅ ꯁꯪꯕ ꯃꯇꯝꯗ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10, 9:30, 10ꯁꯦ ꯑꯦꯜꯕꯤ ꯉꯥꯏꯍꯥꯛ ꯊꯥꯕꯅꯦꯕꯀꯣ꯫ ꯀꯀꯥꯗꯤ ꯃꯇꯝꯁꯦ ꯈꯔ ꯁꯪꯗꯦ, ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯅ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯇꯧꯕꯁꯨ ꯉꯝꯗꯦ꯫ ꯑꯩꯅ ꯁꯪꯉꯛꯄꯗ ꯁꯨꯝ ꯇꯧꯔꯦꯀꯣ꯫ ꯑꯣꯖꯥꯅ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯃꯤ ꯑꯣꯏꯅ ꯎꯔꯕꯔꯣ ꯏꯆꯦꯕꯨ? ꯑꯌꯥ I was just testing his man. pada kora sorry for that. Sorry for that. Ma'am love you, ma'am support of you, comment thang bút nam ma'am. Rung light mo thalo ne. Kanan thada bio. मेरा था चक्र ब्रो अखो ओजा लेब्रो मैम इकु कुइदबिदा मी 5 से गातंग सत लापियो कका से सप्रो औ रतन अइना संकीर्तनगी सही काबो काबो सोरी हायरगा जाब्रो लफोई सोरी रो नत्रगा मणिपुर सोरी रो शंकर ngangdhoklaga lale hairaga ngakpigadro kaide ngakpini khangdana haiba oramgani meratha mi ase manade khangdana haikibsu jai mayam support tobiu sina mayam support tobiu ꯑꯩꯒꯤꯗꯃꯛꯇ ꯂꯥꯏꯛ ꯇꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯔꯇꯟ ꯑꯩꯅ ꯁꯪꯒꯤꯇꯪꯒꯤ ꯏꯁꯩ ꯀꯥꯕꯣꯛ ꯁꯛꯏꯌꯦ ꯀꯥꯕꯣꯛ
ꯖꯒꯨꯔꯨꯁꯤꯡꯒꯤ ꯇꯨꯡ ꯏꯟꯅ ꯆꯠꯆꯕ ꯍꯥꯏꯇꯥꯔꯦ ꯔꯇꯟ ꯀꯥꯏꯒꯤꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯣ ꯍꯥꯏꯈ꯭ꯔꯕ ꯀꯥꯎꯈ꯭ꯔꯦꯅꯦ ꯑꯩꯕꯨ ꯑꯣ ꯍꯥꯏꯌꯦ ꯔꯇꯟꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯤꯕꯒꯦ ꯈꯉꯕꯣꯛ ꯋꯥꯎ ꯊꯥꯒꯠꯆꯔꯤ ꯔꯇꯟ ꯊꯦꯡꯉꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯊꯕꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯋꯥꯈꯜ ꯈꯟꯕꯤꯔꯒ ꯉꯥꯏꯍꯥꯛ ꯀꯀꯥꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯔꯇꯟꯕꯨ ꯀꯀꯥꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯁꯩꯁꯦ ꯇꯥꯕꯗ ꯍꯧꯖꯤꯛꯇ ꯏꯅꯥꯎꯁꯦ ꯍꯧꯒꯠꯂꯛꯄ ꯄꯥꯈꯪ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯆꯦꯗꯤ ꯈꯜꯂꯨꯔꯦꯅꯦ ꯋꯥꯎ ꯔꯇꯟꯗꯤ ꯀꯩꯗꯧꯔꯤꯕꯒꯦ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯄꯥꯜꯂꯕ꯭ꯔꯥ ꯇꯥꯏꯕꯪ ꯋꯥꯈꯜ ꯃꯪꯗ꯭ꯔꯤꯉꯩꯗꯣ ꯁꯛꯂꯧ ꯏꯅꯥꯎ ꯑꯩ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯉꯝꯗꯦ ꯅꯪ ꯑꯗꯨꯝ ꯏꯁꯩ ꯍꯥꯏꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯅꯪ ꯁꯨꯝ ꯁꯛꯂꯛꯑꯣ ꯇꯨꯝꯃꯒ ꯇꯧꯔꯦ ꯀꯀꯥ ꯇꯧꯔꯒꯦ ꯀꯀꯥ ꯑꯣꯀꯦ ꯔꯇꯟ ꯊꯥꯒꯠꯆꯔꯤ ꯀꯀꯥꯒꯤ ꯆꯦꯅꯦꯜꯗ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯔꯇꯟꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯔꯇꯟ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯔꯇꯟ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯤꯕꯒꯦ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯦꯃꯤꯂꯤ ꯃꯦꯟꯂꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯖꯣꯕ ꯇꯧꯕꯤꯕꯒꯦ ꯑꯝꯇꯪꯗꯤ ꯍꯥꯏꯕꯤꯔꯝꯃꯨ ꯔꯇꯟ ꯑꯗꯨꯒ ꯄꯣꯊꯥꯕꯤꯔꯣ ꯔꯇꯟꯅ ꯇꯨꯝꯅꯤꯡꯕ ꯇꯥꯔꯒꯗꯤ ꯔꯇꯟꯒꯤ ꯀꯩꯅꯣꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯔꯇꯟ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯤꯕꯒꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯦꯃꯤꯂꯤ ꯃꯦꯟꯂꯥ ꯅꯠꯇ꯭ꯔꯒ ꯀꯩ ꯖꯣꯕ ꯇꯧꯒꯦ ꯅꯠꯇ꯭ꯔꯒ ꯅꯠ ꯁꯪꯀꯤꯔꯇꯟ ꯀꯨꯝꯕ꯭ꯔꯥ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯇꯥꯖꯅꯤꯡꯉꯤ ꯀꯣ ꯑꯣꯖꯥ ꯅꯅꯥꯎ ꯀꯥꯏꯗ ꯀꯣꯏꯕ ꯆꯠꯈ꯭ꯔꯒꯦ ꯏꯕꯣꯍꯜꯗ ꯀꯣꯏꯈ꯭ꯔꯕꯣ ꯍꯥꯏꯌꯦ ꯂꯥꯏꯔꯤꯛ ꯇꯝꯂꯤꯌꯦ ꯋꯥꯎ ꯔꯇꯟ ꯒꯨꯗ ꯐꯖꯅ ꯂꯥꯏꯔꯤꯛ ꯇꯝꯃꯣ ꯔꯇꯟ ꯀꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯒ ꯀ꯭ꯂꯥꯁꯇ ꯇꯝꯃꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯒ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯧ ꯔꯇꯟ ꯑꯐꯕ ꯃꯤꯒ ꯇꯤꯟꯅꯧ ꯐꯠꯇꯕ ꯃꯤ ꯇꯤꯟꯅꯒꯅꯨ ꯁꯪꯒ ꯐꯠꯇꯕ ꯇꯤꯟꯅꯔꯗꯤ ꯅꯪꯁꯨ ꯑꯗꯨꯝ ꯐꯠꯇꯕ ꯇꯝꯃꯛꯀꯅꯤ ꯑꯗꯨꯅ ꯔꯇꯟ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯀꯣ ꯂꯩꯔꯤ ꯔꯦꯕꯤꯇꯥ ꯍꯥꯏ ꯑꯣꯖꯥꯅ ꯔꯇꯟ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯊꯥꯒꯠꯆꯔꯤ ꯅꯪꯅ ꯏꯁꯇꯨꯗꯦꯟ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯊꯦꯡꯅ ꯀꯀꯥꯒꯤ ꯆꯦꯅꯦꯜꯗ ꯂꯩꯕꯁꯦ ꯈꯤꯇꯪꯗꯤ ꯀꯀꯥꯅ ꯄꯣꯊꯥꯅꯤꯡꯉꯤ ꯉꯥꯏꯍꯥꯛ ꯂꯥꯛꯑꯝꯃꯒꯀꯣ ꯃꯤꯅꯤꯠ 5 ꯑꯃ ꯀꯔꯤ ꯑꯃ ꯂꯩꯔꯝꯃꯒ ꯂꯥꯏꯔꯤꯛ ꯇꯧꯕꯤꯔꯝꯃꯒ ꯀꯀꯥ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯒ ꯁꯨꯝ ꯄꯣꯊꯥꯕ ꯌꯥꯒꯅꯤ ꯔꯇꯟ ꯀꯣ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯏꯁꯇꯨꯗꯦꯟ ꯑꯃꯅꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯃꯇꯤꯛ ꯆꯥꯅ ꯇꯝꯃꯨ ꯅꯤꯁꯥ ꯆꯥꯕ ꯇꯝꯒꯅꯨ ꯑꯐꯕ ꯆꯥꯕ ꯇꯝꯃꯨ ꯑꯐꯕ ꯃꯤꯒ ꯇꯤꯟꯅꯧ ꯐꯠꯇꯕ ꯃꯤꯒ ꯇꯤꯟꯅꯅꯨ ꯃꯤ ꯑꯣꯏꯒꯦ ꯈꯜꯂꯕꯗꯤꯀꯣ ꯍꯌꯦꯡ ꯔꯇꯟꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯛ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯏꯅꯤꯅꯀꯣ ꯃꯃꯥ ꯕꯕꯥꯒꯤ ꯃꯃꯥꯏꯅꯤ ꯀꯣ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯔꯇꯟꯕꯨ ꯔꯇꯟꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯀꯀꯥꯅ ꯂꯩꯔꯤ ꯔꯦꯕꯤꯇꯥ ꯍꯥꯏ ꯑꯣꯖꯥꯅ ꯀꯥꯏ ꯆꯦꯟꯈ꯭ꯔꯦ ꯔꯦꯕꯤꯇꯥꯗꯨꯃꯣ ꯑꯣ ꯍꯥꯏ ꯑꯣ ꯍꯥꯏ ꯑꯣꯀꯦ ꯔꯇꯟ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯔꯇꯟꯅ ꯀꯀꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯕ ꯀꯀꯥꯅ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯂꯩꯕꯗ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯀꯣ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯇꯝꯒꯅꯨ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯎ ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯑꯣꯀꯦ ꯔꯇꯟ ꯑꯗꯨꯒ ꯀꯀꯥꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯪꯕ ꯃꯇꯝꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣ ꯑꯣꯖꯥ ꯏꯅꯥꯎꯁꯦ ꯏꯕꯣꯍꯜꯒꯤ ꯀꯣꯃꯦꯟ ꯄꯥꯕ ꯇꯥꯕ ꯆꯠꯈ꯭ꯔꯕ ꯈꯜꯂꯨꯔꯦ ꯁꯤꯗꯤ
ꯑꯉꯣꯡ ꯂꯩꯍꯧꯔꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯔꯇꯟ ꯄꯣꯊꯥꯔꯣ ꯈꯣꯡꯗꯣꯡ ꯃꯄꯥꯟꯗ ꯂꯩꯕ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯃ ꯃꯄꯥꯟꯗ ꯀꯨꯜꯂꯤ ꯑꯣꯖꯥ ꯏꯅꯥꯎꯁꯦ ꯏꯕꯣꯍꯜꯒꯤ ꯀꯣꯃꯦꯟ ꯄꯥꯕ ꯇꯥꯕ ꯆꯠꯈ꯭ꯔꯕ ꯈꯜꯂꯨꯔꯦ ꯁꯤꯗꯤ ꯔꯦꯕꯤꯇꯥꯁꯦ ꯂꯤꯆꯩ ꯐꯖꯅ ꯀꯧꯋꯦ ꯔꯦꯕꯤꯇꯥꯁꯦ ꯂꯤꯆꯩ ꯐꯖꯅ ꯀꯧꯋꯦ ꯑꯣ ꯑꯩ ꯏꯕꯦꯝꯆꯥ ꯂꯥꯛꯑꯦ ꯏꯕꯦꯝꯆꯥꯅ ꯍꯥꯏꯕ ꯑꯣꯖꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯏꯕꯦꯝꯆꯥ ꯆꯥꯔꯦ ꯏꯕꯦꯝꯆꯥꯗꯤ ꯆꯥꯔꯕ ꯏꯕꯦꯝꯆꯥ ꯂꯥꯏꯔꯤꯛ ꯇꯧꯔꯣ ꯏꯕꯦꯝꯆꯥ ꯀꯔꯤ ꯆꯥꯔꯦ ꯃꯦꯔꯥꯊꯟ ꯍꯥꯏꯔꯦ ꯂꯥꯏꯔꯤꯛꯁꯨ ꯐꯖꯅ ꯇꯝꯃꯨ ꯔꯇꯟ ꯅꯪ ꯅꯣꯏꯁꯨꯗꯁꯨ ꯇꯝꯒꯗꯕꯅꯤ ꯏꯆꯦꯅ ꯍꯥꯏꯕꯗꯤ ꯊꯥꯒꯠꯆꯔꯤ ꯃꯦꯔꯥꯊꯥ ꯑꯩꯒꯤ ꯏꯅꯥꯎ ꯔꯇꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕꯒꯤꯗꯃꯛꯇ ꯃꯦꯔꯥꯊꯥꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯋꯦꯜꯀꯝ ꯏꯕꯦꯝꯆꯥ ꯀꯔꯤ ꯆꯥꯒꯦ ꯅꯪꯕꯣ ꯑꯝꯇꯪ ꯈꯨꯝꯃꯣ ꯑꯣꯖꯥ ꯇꯥꯒꯦ ꯏꯕꯦꯝꯆꯧ ꯆꯥꯔꯦ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯋꯥꯎ ꯉꯁꯤꯗꯤ ꯏꯕꯦꯝꯆꯥ ꯆꯥꯛ ꯀꯥꯡꯁꯣꯏ ꯆꯥꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯕꯦꯝꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯐꯔꯣꯀꯣ ꯅꯥꯕ ꯐꯔꯣ ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯤꯆꯩꯇ ꯍꯥꯏꯅ ꯁꯨꯝ ꯂꯩꯔꯦ ꯀꯔꯤ ꯑꯣꯖꯥꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯑꯣꯖꯥꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯏꯕꯦꯝꯆꯥ ꯅꯍꯥꯟꯒꯤ ꯉꯥ ꯂꯩꯕꯗꯣ ꯑꯗꯨ ꯊꯣꯡꯉ ꯆꯥꯏ ꯉꯥꯁꯤꯡ ꯑꯩꯗꯤ ꯉꯥꯁꯤꯡꯁꯦ ꯑꯃꯨꯛ ꯂꯩꯗꯅ ꯈꯔ ꯈꯔ ꯇꯧꯅ ꯆꯥꯏꯕ ꯖꯣ ꯊꯝꯃꯦꯕꯅꯦꯀꯣ ꯖꯣ ꯅꯣꯡꯃꯩ ꯈꯔ ꯈꯔ ꯆꯥꯕ ꯍꯣꯏ ꯐꯔꯁꯤꯗꯤ ꯍꯥꯏꯅ ꯐꯔꯣ ꯏꯕꯦꯝꯆꯥꯅ ꯋꯥꯎ ꯉꯥꯗꯣ ꯂꯩꯔꯒꯅꯀꯣ ꯈꯔ ꯈꯔ ꯖꯣ ꯊꯝꯃ ꯆꯥꯏꯑꯕ ꯏꯕꯦꯝꯆꯥ ꯅꯨꯃꯤꯠꯀꯤꯗꯤ ꯂꯩꯕ ꯆꯥꯕ ꯉꯝꯗꯦꯗꯣ ꯁꯦꯟ ꯊꯣꯛꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯕꯦꯇꯣꯟ ꯆꯥꯗꯕꯅꯤꯅꯀꯣ ꯑꯗꯨꯅ ꯉꯥꯁꯤ ꯂꯩꯔꯒꯅꯦ ꯈꯔ ꯈꯔ ꯖꯣꯛꯅ ꯊꯝꯃꯦꯗꯅꯀꯣ ꯅꯣꯡꯃꯩ ꯈꯔ ꯈꯤꯇꯪ ꯑꯗꯨꯝ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯔꯣꯛꯁꯦ ꯏꯟꯖꯥꯡ ꯊꯥ ꯑꯃ ꯂꯩꯔꯦ ꯈꯥꯡꯒ ꯂꯨꯞꯄ ꯊꯥꯡ ꯊꯝꯕ ꯅꯣꯡꯃꯩ ꯈꯔ ꯈꯔ ꯀꯣ ꯑꯗꯨꯅ ꯃꯣꯔꯣꯛ ꯂꯨꯄꯥ 10 ꯂꯩꯔꯗꯤ ꯆꯍꯤ ꯑꯃ ꯆꯥꯏ ꯍꯌꯦꯡꯗꯤ ꯗ꯭ꯌꯨꯇꯤ ꯂꯩꯕ꯭ꯔꯥ ꯏꯕꯦꯝꯆꯥ ꯑꯦꯜꯕꯤ ꯃꯄꯨ ꯏꯅꯥꯎ ꯅꯍꯥꯟ ꯃꯃꯥꯡꯗ ꯈꯨꯠ ꯆꯤꯛꯇꯅ ꯀꯞꯂꯨꯕꯅꯤ ꯏꯆꯦ ꯁꯥꯎꯒꯗ꯭ꯔꯥ ꯆꯠꯄꯅ ꯁꯔꯒꯗ ꯆꯠꯄꯅ ꯐꯔꯗ꯭ꯔꯥ ꯈꯜꯂꯨꯔꯦ
ꯈꯨꯠ ꯆꯤꯛꯇꯅ ꯈꯨꯠ ꯀꯃꯥꯏ ꯆꯤꯅꯣ ꯂꯩꯌꯦ ꯑꯣꯖꯥ ꯏꯕꯦꯝꯆꯥ ꯍꯌꯦꯡ ꯗ꯭ꯌꯨꯇꯤ ꯆꯠꯀꯗ꯭ꯔꯣ ꯑꯪꯒꯨꯔ ꯃꯅꯥꯁꯦ ꯀꯥꯟꯅꯗꯤ ꯀꯥꯟꯅꯩꯅꯦ ꯏꯅꯥꯎ ꯑꯪꯒꯨꯔ ꯃꯅꯥꯁꯦ ꯀꯥꯟꯅꯗꯤ ꯀꯥꯟꯅꯩꯅꯦ ꯏꯅꯥꯎ ꯍꯥꯏ ꯃꯥꯏ ꯑꯩꯈꯣꯏ ꯈꯨꯠ ꯆꯤꯛꯄꯤꯗꯣ ꯑꯣꯏ ꯃꯥꯜꯂꯦ ꯍꯥꯏꯅꯕꯤꯔ ꯍꯪꯉꯤꯌꯦ ꯆꯠꯀꯅꯤ ꯑꯣꯖꯥ ꯑꯣ ꯆꯠꯂꯨ ꯆꯠꯂꯨ ꯌꯦꯡꯉ ꯆꯠꯂꯨꯀꯣ ꯅꯁꯥꯗꯣ ꯅꯥꯕ ꯉꯁꯤꯇꯃꯛ ꯐꯕꯇ ꯉꯥꯏꯔꯤ ꯅꯨꯃꯤꯠꯀꯤ ꯆꯠꯄ ꯍꯥꯏꯁꯦ ꯌꯦꯡꯉꯣ ꯅꯪ ꯍꯥꯏꯗꯤ ꯗꯤꯜꯂꯤ ꯁꯤꯇꯤꯗ ꯂꯩꯔꯕꯃꯤꯅ ꯒꯥꯔꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯔꯃꯛꯇꯨꯒ ꯊꯧꯕꯗꯨꯁꯨ ꯌꯦꯡꯉꯣ ꯍꯛꯆꯥꯡꯗꯨꯁꯨ ꯌꯦꯡꯉꯨꯀꯣ ꯍꯛꯆꯥꯡ ꯈꯔ ꯈꯔ ꯌꯦꯡꯉ ꯆꯠꯂꯣ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯦꯅ ꯗ꯭ꯌꯨꯇꯤ ꯆꯠꯂꯤꯃꯥꯏꯅ ꯆꯠꯂꯒ ꯂꯦꯞꯄꯨꯗꯨ ꯅꯠꯇꯦꯑꯕꯀꯣ ꯐꯦꯟ ꯃꯈꯥꯗ ꯑꯦꯁꯤ ꯃꯈꯥꯗ ꯆꯤꯌꯥꯔ ꯐꯝꯃꯨꯒꯗꯧꯅꯤ ꯐꯝꯃꯗꯤ ꯅꯥꯔꯛꯄꯁꯨ ꯌꯥꯏꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯅ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯪꯒꯨꯔ ꯃꯅꯥꯁꯦ ꯀꯥꯟꯅꯗꯦ ꯀꯥꯟꯅꯩꯅꯦ ꯏꯅꯥꯎ ꯍꯥꯏꯅ ꯀꯥꯟꯅꯔꯝꯒꯅꯤ ꯅꯈꯨꯠꯇꯣ ꯃꯣꯏ ꯍꯥꯏꯅꯕꯤ ꯀꯥꯏꯗꯨꯔꯥ ꯍꯥꯏꯕ ꯍꯣꯏ ꯑꯣꯖꯥ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯆꯦꯛꯁꯤꯜꯂ ꯆꯠꯂꯨ ꯏꯕꯦꯝꯆꯥ ꯅꯥꯕ ꯐꯖꯅ ꯐꯠꯇ꯭ꯔꯤ ꯑꯗꯨ ꯅꯪꯅ ꯒꯥꯔꯤ ꯊꯧꯅ ꯗꯨꯛ ꯁꯥꯡꯅ ꯃꯐꯝꯗꯣ ꯒꯥꯔꯤ ꯊꯧꯅ ꯆꯠꯄ ꯍꯥꯏꯗꯣ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕ ꯃꯐꯝꯁꯤꯡꯗꯣ ꯁꯣꯛꯂꯛꯀꯅꯤ ꯑꯩꯅ ꯈꯟꯖꯕꯗꯗꯤ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯦꯞꯄꯒꯗꯤ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯂꯦꯞꯄꯕꯗꯤ ꯀꯔꯤ ꯆꯥꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯁꯨꯔꯒ ꯆꯥꯕ ꯀꯥꯡꯕꯨꯅꯤꯅ ꯑꯗꯨꯕꯨ ꯏꯁꯣꯔ ꯈꯣꯏꯔꯝꯃ ꯆꯠꯂꯨ ꯏꯁꯣꯔꯗ ꯆꯪꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯏꯕꯦꯝꯆꯥ ꯑꯣꯖꯥꯗꯣ ꯁꯛꯇꯣ ꯉꯥꯁꯤꯡ ꯃꯥꯟꯕꯅꯤ ꯃꯍꯥꯛ ꯍꯥꯏꯗꯣ ꯀꯅꯥꯅꯣ ꯍꯪꯉꯨ ꯑꯣꯖꯥꯗ ꯏꯕꯦꯝꯆꯥ ꯅꯪ ꯍꯧꯅꯨꯀꯣ ꯅꯪ ꯁꯣꯏꯇꯥꯔꯦ ꯅꯪ ꯉꯁꯤ ꯏꯕꯦꯝꯆꯥ ꯇꯥꯎ ꯔꯦꯕꯤꯇꯥꯅ ꯍꯥꯏꯔꯤꯗꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯅꯧꯕ ꯆꯦꯅꯦꯜ ꯌꯧꯕꯤꯅꯤꯡ ꯇꯥꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯃꯉꯣꯟꯗꯒꯤ ꯑꯦꯜꯕꯤꯁꯤꯗ ꯏꯕꯦꯝꯆꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯤꯁꯤꯗꯤ ꯑꯣꯖꯥꯗꯤ ꯍꯥꯏ ꯍꯧꯖꯤꯛ ꯈꯔ ꯐꯔꯦ ꯍꯥꯏꯌꯦ ꯐꯔꯣ ꯐꯅꯤꯗ ꯅꯪꯒꯤꯗꯣ ꯏꯕꯦꯝꯆꯥꯅ ꯍꯥꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯤꯁꯤꯗꯤ ꯑꯣꯖꯥꯗꯤ ꯀꯥꯏꯗꯩꯅꯣ ꯏꯕꯦꯝꯆꯥ ꯍꯅꯨꯕ ꯃꯥꯟꯕꯅꯤ ꯍꯅꯨꯕ ꯃꯥꯟꯕꯅꯤ ꯂꯋꯥꯏ ꯇꯥꯡ ꯇꯥꯡ ꯆꯤꯔꯥꯏ ꯏꯀꯥ ꯀꯥ ꯀꯣ ꯀ꯭ꯋꯥ ꯆꯣꯞ ꯆꯣꯞ ꯆꯥ ꯐꯖꯔꯝꯅꯤ ꯃꯥꯏꯒꯁꯦ ꯀꯕꯨ ꯀꯣꯔꯣꯏ ꯃꯥꯜꯂꯝꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛ ꯈꯔ ꯐꯔꯦ ꯐꯔꯣ ꯈꯤꯇ ꯐꯔꯣ ꯍꯧꯗꯣꯡꯁꯦ ꯅꯨꯡꯉꯥꯏꯈꯤꯗꯦꯕꯣ ꯃꯌꯥꯝ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯩꯌꯨꯀꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕ ꯌꯥꯎꯅ ꯇꯥꯔꯒꯗꯤ ꯆꯪꯕꯤꯔꯛꯎ ꯀꯣꯃꯦꯟ ꯋꯥꯍꯩ ꯑꯃꯇ ꯊꯝꯕꯤꯔꯝꯃꯨ ꯇꯨꯝꯂꯨꯔꯒꯦ ꯕꯥꯏ ꯕꯥꯏ ꯍꯥꯏ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯣꯖꯥ ꯑꯣꯖꯥ ꯍꯧꯕꯗꯒꯤ ꯂꯩꯔꯛꯏꯃꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯑꯣꯖꯥꯕꯨ ꯅꯅꯥꯎ ꯃꯪꯒꯣꯜꯅ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯏꯕꯦꯝꯆꯥꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯃꯥꯜꯂꯤ ꯑꯣꯖꯥꯅ ꯍꯟꯅꯨꯕ ꯃꯥꯜꯂꯗꯤ ꯍꯥꯏ ꯏꯕꯦꯝꯆꯥꯗꯤ ꯉꯔꯥꯡꯇ ꯍꯧꯒꯠꯄ ꯑꯉꯥꯡ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯏꯅꯕꯤ ꯅꯠꯇꯦꯗ ꯃꯍꯥꯟ ꯒꯦꯁꯁꯨ ꯂꯣꯏꯗꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯥꯡꯒꯠꯂꯨꯕ ꯐꯤ ꯁꯥꯕꯒꯤꯁꯨ ꯑꯦꯜꯕꯤ ꯑꯣꯏꯕꯒꯤꯁꯨ ꯑꯗꯨꯒꯤ ꯆꯤꯟꯅꯤ ꯍꯥꯏꯕ
ꯑꯣꯖꯥ ꯕꯥꯏ ꯕꯥꯏ ꯑꯣꯖꯥ ꯕꯥꯏ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏ ꯍꯣꯏ ꯑꯣꯖꯥ ꯄꯣꯊꯥꯅꯤꯡꯉꯝꯃꯅꯤ ꯃꯦꯔꯥꯊꯥ ꯑꯣꯖꯥ ꯀꯨꯏꯔꯦ ꯍꯧꯕꯗꯒꯤ ꯂꯩꯔꯛꯄꯅꯤꯀꯣ ꯑꯣꯀꯦ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯅꯥꯎꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯋꯦꯅ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯕ ꯅꯠꯇꯦ ꯇꯨꯝꯅꯤꯡꯂꯕꯣ ꯑꯣꯖꯥ ꯏꯕꯦꯝꯆꯥ ꯅꯪꯕꯨ ꯍꯪꯉꯛꯀꯅꯨ ꯍꯥꯏꯕ ꯅꯪꯕꯣ ꯗꯤꯌꯥꯗ ꯀꯣꯏꯕ ꯆꯠꯀꯅꯤ ꯆꯠꯄꯒꯤ ꯇꯧꯔꯤꯅꯤ ꯁꯤꯒ ꯂꯩꯎ ꯑꯣꯖꯥ ꯏꯅꯥꯎ ꯍꯥꯏꯕ ꯈꯟꯅꯁꯤ ꯍꯥꯏꯕ ꯗꯤꯌꯥꯗ ꯀꯣꯏꯕ ꯆꯠꯄꯒꯤ ꯇꯧꯔꯤꯅꯤ ꯁꯤꯒ ꯂꯩꯌꯣ ꯑꯣꯖꯥ ꯏꯅꯥꯎ ꯀꯦ ꯏꯕꯦꯝꯆꯥ ꯃꯥꯛ ꯍꯥꯏꯗꯨꯒ ꯑꯣꯖꯥꯗꯨꯒ ꯀꯅꯥ ꯐꯖꯒꯦ ꯍꯥꯏꯔꯛꯎ ꯏꯕꯦꯝꯆꯥ ꯏꯕꯦꯝꯆꯥ ꯃꯥꯛ ꯍꯥꯏꯗꯨꯒ ꯑꯣꯖꯥꯗꯨꯒ ꯀꯅꯥꯅ ꯐꯖꯒꯦ ꯍꯥꯏꯔꯛꯎ ꯏꯕꯦꯝꯆꯥ ꯏꯕꯦꯝꯆꯥꯅ ꯑꯣꯖꯥꯁꯤ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯤꯗ ꯅꯠꯇꯦꯗ ꯃꯥꯏꯉꯣ ꯃꯥꯏꯁꯝꯅ ꯀꯩꯕ ꯇꯨꯝꯅꯤꯡꯉꯗꯤ ꯇꯨꯝꯈꯔꯣ ꯁꯛ ꯍꯥꯏ ꯑꯣꯖꯥꯅ ꯍꯦꯟꯅ ꯐꯖꯩꯌꯦ ꯋꯥꯎ ꯈꯗꯥꯡ ꯊꯥꯗꯗꯅ ꯃꯤꯠꯁꯦ ꯎꯏꯕꯒꯤ ꯐꯤꯕꯝꯗ ꯁꯦꯝꯅ ꯂꯩꯔꯦ ꯈꯗꯥꯡ ꯊꯥꯗꯗꯅ ꯊꯥꯗꯅ ꯃꯤꯠꯁꯦ ꯎꯏꯕꯒꯤ ꯐꯤꯕꯝꯗ ꯁꯦꯝꯅ ꯂꯩꯔꯦ ꯕꯤꯇꯥ ꯅꯤꯁꯥ ꯈꯥꯏꯅꯨ ꯋꯥ ꯌꯥꯝ ꯉꯥꯡꯅꯔꯣꯏꯁꯤ ꯌꯥꯏꯌꯦ ꯃꯤꯡꯒꯧ ꯃꯩꯁ꯭ꯔꯝ ꯃꯥꯏꯉꯣ ꯃꯩꯁ꯭ꯔꯥꯝ ꯍꯥꯏꯕ ꯃꯥꯏꯉꯣ ꯃꯩꯁ꯭ꯔꯥꯝ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯩꯈꯣꯏꯗꯤ ꯁꯛꯁꯨ ꯌꯥꯝꯅ ꯊꯤ ꯀꯅꯥꯅ ꯍꯥꯏꯅꯣ ꯏꯕꯦꯝꯆꯥ ꯁꯛ ꯊꯤꯌꯦꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯒ ꯁꯛꯅ ꯆꯥꯝꯃ ꯆꯥ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯃꯦꯔꯥ ꯊꯥꯒꯤꯗꯤ ꯃꯥꯏ ꯀꯀꯥꯁꯤ ꯌꯥꯝꯅ ꯃꯥꯅ ꯍꯥꯏꯖꯕꯅꯤ ꯃꯥ ꯌꯥꯝꯅ ꯉꯥꯡꯖꯕꯅꯤ ꯃꯕꯨꯛꯇ ꯋꯥ ꯂꯣꯝꯖꯗꯕꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯒ ꯏꯁꯥꯅ ꯍꯥꯏꯔꯒ ꯌꯥꯕ꯭ꯔꯥꯅ ꯏꯁꯥꯅ ꯊꯥꯒꯠꯂꯒ ꯌꯥꯕ꯭ꯔꯕ ꯃꯤꯅ ꯊꯥꯒꯠꯂꯒ ꯃꯤꯅ ꯍꯥꯏꯔꯒꯅ ꯌꯥꯗꯣꯏꯗꯣ ꯍꯥꯏꯗꯤ ꯃꯥꯛ ꯍꯥꯏꯁꯤꯅ ꯐꯖꯕ ꯃꯥꯜꯂꯤ
ô bébí lại ôi ôi cha tốt hơn hay bébí lại wow bébí cái nhang cha cái bébí nang bo biếng cha bébí lại ơi ôi cha tốt hơn hay biếng cha trái hay ai tum baga जाते तो जा tốt hơn cái đó ra bébí cái đó ra bébí cái nhang cha cái hay biếng cha na bébí biếng cha na cái nhang cha cái à nghe và jam ngang the beat hay mình muốn nói jam ngang the beat hay ai lại ai lại gawa thuộc pra gatulan biếng jamak hai siga ojadu acting kan kanana kali khali hairo isedai baby cái nhang trai baby cái nhang trai kìa mẹ em comment biếng cha iche đi TJ다 미 아마 oi 하이나 레이버니 이스 강해 붕하이 하야다나 프랑자 ôi ui cái nune tohan hay nang ni comment irekta mina ui de dana Ojatol haldo uibara haibabu
ꯁꯥꯎꯔꯛꯀꯅꯤꯀꯣ ꯍꯥꯏ ꯕꯦꯕꯤꯅ ꯏꯔꯒ ꯄꯥꯗꯤ ꯄꯥꯗꯅ ꯄꯥꯔꯤꯁꯤꯗꯤꯅ ꯕꯦꯕꯤ ꯄꯥꯔꯤꯁꯤꯗꯤ ꯑꯩꯒ ꯀꯅꯥꯅ ꯍꯦꯜꯂꯝꯒꯅꯤ ꯆꯍꯤꯁꯤꯕꯣ ꯀꯅꯥꯗ ꯍꯪꯕꯅꯣ ꯏꯕꯦꯝꯆꯥ ꯃꯦꯔꯥ ꯊꯥꯗ ꯍꯪꯉꯤꯕ꯭ꯔꯥ ꯑꯣꯏ ꯎꯏꯒꯅꯨꯅꯦ ꯇꯣꯜꯍꯜ ꯍꯥꯏꯔꯛꯏꯁꯤꯅꯤꯗꯅ ꯃꯌꯥꯝꯗꯒꯤ ꯀꯅꯥꯅ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯅꯨꯡꯁꯤꯕ ꯍꯩ ꯑꯣꯖꯥ ꯇꯣꯜꯍꯟ ꯑꯩꯒꯤꯗꯤ ꯏꯔꯣꯝꯕ ꯑꯣ ꯏꯔꯣꯝꯕꯁꯨ ꯍꯥꯎꯕꯅꯤ ꯕꯦꯕꯤ ꯆꯍꯤꯁꯤꯕꯨ ꯀꯅꯥꯗ ꯍꯪꯕꯅꯣ ꯏꯕꯦꯝꯆꯥ ꯍꯣꯏ ꯍꯥꯏꯗ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯤꯗꯅ ꯍꯥꯏꯌꯦ ꯏꯕꯦꯝꯆꯥ ꯏꯆꯦꯅ ꯍꯟꯒꯅꯤꯌꯦ ꯍꯥꯏꯌꯦ ꯑꯣꯖꯥ ꯄꯨꯡꯐꯝ ꯐꯅꯔꯣꯏꯁꯤ ꯅꯪꯒꯤꯗꯣ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯍꯥꯏꯗꯨꯔꯥ ꯀꯥꯏꯗꯕ ꯇꯧꯒꯅꯣ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯑꯩꯁꯨ ꯌꯥꯝꯅ ꯊꯤ ꯍꯅꯨꯕ ꯍꯥꯏ ꯃꯦꯔꯥ ꯊꯥꯒꯤꯗ ꯍꯪꯕꯅꯦ ꯑꯣ ꯃꯦꯔꯥꯊꯥꯅ ꯃꯦꯔꯥꯊꯥꯅ ꯂꯩꯒꯅꯤ ꯏꯕꯦꯝꯆꯥꯗꯒꯤ ꯆꯍꯤ ꯈꯔ ꯀꯣ ꯀꯀꯥꯒꯤ ꯐꯝꯂꯤꯗꯣ ꯑꯃꯠꯇ ꯌꯦꯡꯖꯒꯦ ꯍꯥꯏꯕ ꯀꯀꯥꯒꯤ ꯐꯥꯃꯂꯤꯗꯣ ꯑꯗ ꯌꯦꯡꯖꯒꯦ ꯐꯝꯂꯤꯗꯣ ꯌꯦꯡꯖꯒꯦ ꯍꯥꯏꯔꯣ ꯌꯦꯡꯉꯨꯅ ꯃꯌꯥꯝ ꯂꯣꯏꯅ ꯊꯣꯠꯁꯤꯀꯣ ꯍꯥꯏ ꯍꯣꯏ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡ ꯃꯣꯏꯁꯅꯥꯝꯅ ꯑꯣꯖꯥ ꯄꯨꯡꯄꯟ ꯄꯟꯅꯔꯣꯏꯁꯤ ꯅꯅꯥꯎꯒꯤꯗꯣ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯍꯥꯏꯗꯨꯔꯥ ꯏꯀꯥꯏꯗꯕ ꯇꯧꯒꯅꯨ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯥꯟꯕ ꯅꯠꯇꯦꯀꯣ ꯕꯦꯕꯤ ꯇꯣꯜꯍꯟ ꯂꯩꯕꯨ ꯃꯍꯤ ꯇꯣꯛ ꯊꯣꯡꯉꯦ ꯃꯌꯥꯝ ꯂꯣꯏꯅ ꯊꯣꯛꯑꯁꯤꯀꯣ ꯊꯣꯛꯀꯅꯨ ꯕꯦꯕꯦ ꯑꯩꯒꯤ ꯏꯆꯟ ꯅꯨꯡꯁꯤꯕꯤ ꯀꯀꯥ ꯁꯞꯄꯣꯔꯠ ꯇꯧ ꯃꯥꯁꯦ ꯋꯥꯔ ꯅꯨꯡꯉꯥꯏꯇꯕꯀꯣ ꯃꯌꯥꯝ ꯋꯥꯔꯦ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯃꯌꯥꯝ ꯀꯀꯥꯒꯤ ꯐꯦꯃꯤꯂꯤꯗꯣ ꯑꯃꯇ ꯌꯦꯡꯖꯒꯦ ꯀꯀꯥꯒꯤ ꯐꯦꯃꯤꯂꯤꯗꯣ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯔꯇꯟ ꯅꯣꯡꯃ ꯁꯣꯏꯗꯅ ꯎꯍꯟꯒꯦ ꯇꯨꯝꯈ꯭ꯔꯦꯕꯀꯣ ꯌꯣꯡꯆꯥꯛꯁꯨ ꯇꯨꯝꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤ ꯂꯣꯏ ꯇꯨꯝꯈ꯭ꯔꯦ ꯏꯆꯦꯒꯤ ꯆꯍꯤ 55 ꯁꯨꯔꯦꯅꯦ ꯏꯕꯦꯝꯆꯥ ꯍꯥꯏ ꯑꯣ ꯃꯦꯔꯥꯊꯥꯅ ꯏꯆꯦꯒꯤ ꯆꯍꯤ 55 ꯁꯨꯔꯦꯅꯦ ꯏꯕꯦꯝꯆꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯕꯦꯝꯆꯥꯅ ꯍꯜꯂꯦ ꯑꯗꯨ ꯀꯀꯥ ꯕꯤꯃꯣꯜ ꯆꯥꯗ꯭ꯔꯕ꯭ꯔꯣ ꯏꯕꯦꯝꯆꯥꯅ ꯑꯣ ꯍꯥꯏ ꯀꯀꯥꯒꯤ ꯏꯆꯦ ꯀꯌꯥꯅꯣ ꯏꯆꯥ ꯀꯌꯥꯅꯣ ꯑꯍꯨꯝꯅꯤ ꯔꯇꯟ ꯀꯀꯥꯒꯤ ꯏꯆꯥ ꯑꯍꯨꯝꯅꯤ ꯔꯇꯟ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯦ ꯅꯣꯡꯃ ꯁꯣꯏꯗꯅ ꯌꯦꯡꯍꯟꯒꯦꯀꯣ ꯁꯥꯎꯒꯅꯨ ꯑꯩꯒꯤꯗꯤ 43 ꯁꯨꯔꯦ ꯍꯥꯏ
ꯑꯗꯨꯏꯗꯤ ꯏꯕꯦꯝꯆꯥ ꯃꯦꯔꯥ ꯊꯥꯗ ꯕꯣꯕꯣꯛ ꯀꯧꯔꯣꯀꯣ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯊꯕꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯃꯤꯀꯨꯞꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯅ ꯅꯨꯡꯉꯥꯏꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯔꯇꯟ ꯀꯀꯥ ꯋꯥꯔꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯃꯥꯁꯦ ꯍꯥꯏ. ꯔꯇꯟ ꯑꯗꯨꯅ ꯐꯔꯗ꯭ꯔꯣ ꯑꯣꯖꯥ? ꯑꯥꯎ ꯑꯗꯨꯅ ꯐꯔꯅꯤ ꯏꯕꯦꯝꯆꯥ. ꯀꯩꯅꯣ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯣ, ꯕꯨꯕꯣꯛ ꯍꯥꯏꯅ ꯀꯧꯔꯣ. ꯀꯩꯅꯣꯗ ꯃꯦꯔꯥ ꯊꯥꯗꯅꯦ ꯕꯨꯕꯣꯛ ꯍꯥꯏꯅ ꯀꯧꯔꯣ. ꯃꯥꯁꯨ ꯌꯥꯝ ꯍꯔꯥꯎꯕꯅꯤ ꯑꯗꯨꯃꯥꯏꯅ ꯀꯧꯔꯒ. ꯏꯕꯦꯝꯆꯥꯅ ꯑꯁꯥꯏ ꯑꯁꯥꯏ. ꯀꯩꯗꯧꯔꯦ? ꯃꯉꯥꯜ ꯁꯅꯥꯔꯛꯀꯗ꯭ꯔꯥ ꯈꯨꯃꯛꯇꯗꯤ? ꯔꯇꯟ ꯑꯩꯒꯤ ꯁꯞ ꯇꯧꯕꯤꯔꯝꯃꯨꯀꯣ, ꯑꯩꯅ ꯑꯃꯨꯛ ꯍꯟꯖꯔꯛꯀꯦ. ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯏꯕꯦꯝꯆꯥ ꯊꯥꯡꯖꯝꯒꯤ ꯃꯈꯥꯗ ꯕꯦꯕꯤ ꯕꯣꯕꯣꯛ, ꯕꯦꯕꯤ ꯕꯨꯛ ꯍꯥꯏꯁꯦ ꯃꯥꯏꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯤ. ꯀꯤꯆꯟꯁꯤꯒꯤ ꯆꯦꯅꯦꯜꯕꯨꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯑꯩꯒꯤ ꯇꯔꯞꯇꯒꯤ ꯑꯩꯅ ꯅꯤꯡꯁꯤꯡꯖꯔꯤ. ꯑꯩꯒꯤ ꯏꯆꯟ ꯕꯦꯕꯤꯁꯦ ꯃꯄꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯏꯕꯦꯝꯆꯥꯁꯨ ꯀꯣ, ꯔꯇꯟꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇꯅꯤ. ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯒꯗꯕꯅꯤꯀꯣ. ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯗꯕꯅꯤ. ꯑꯁꯤꯝꯗ ꯍꯥꯏꯖꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯑꯩꯒꯤ ꯏꯆꯟ ꯕꯦꯕꯤꯁꯦ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯕꯅꯤ ꯃꯥꯏ ꯆꯦꯅꯦꯜꯁꯦꯀꯣ. ꯑꯗ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯃꯌꯥꯝ ꯃꯇꯝ ꯆꯥꯅ ꯀꯩꯅꯣ ꯇꯧꯕꯤꯌꯨꯀꯣ, ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯋꯥꯔꯧꯕꯗꯤ ꯌꯥꯗꯦꯀꯣ. ꯀꯀꯥꯁꯤ ꯀꯗꯥꯏꯒꯤꯅꯣ? ꯔꯇꯟ ꯍꯪꯉꯦ. ꯔꯇꯟ ꯀꯀꯥ ꯀꯁꯥꯔꯒꯤꯅꯤꯀꯣ. ꯃꯩꯁꯅꯥꯝ ꯋꯥꯉꯥꯡ ꯍꯩꯇ꯭ꯔꯗꯤ ꯁꯤꯒ ꯆꯪꯕꯤꯔꯛꯀꯅꯨ. ꯏꯅꯥꯎ ꯅꯣꯏ ꯏꯆꯦꯅ ꯋꯥꯔꯛꯄꯤꯒꯦ. ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯃꯦꯔꯥꯊꯥ. ꯍꯥꯏꯖꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ. ꯅꯃꯥꯏꯗꯣ ꯏꯔꯥꯡ ꯂꯪꯇꯛꯅ ꯌꯥꯝꯅ ꯈꯥꯏꯅꯨ. ꯋꯥ ꯍꯥꯏꯅꯀꯗꯧꯔꯦ. ꯀꯔꯤ ꯑꯀꯥꯏꯕꯗꯤ ꯉꯥꯡꯉꯦ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯃꯩꯁꯅꯥꯝ. ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯃꯩꯁꯅꯥꯝ, ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯕ ꯇꯝꯃꯨ. ꯁꯤ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁꯅꯤ. ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗ꯭ꯔꯤꯕ ꯀꯣ? ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯕ ꯇꯝꯃꯨ. ꯂꯥꯏꯔꯤꯛ ꯍꯩꯔꯤꯁꯤꯡꯁꯦ, ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯤꯡꯁꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯕꯦꯕꯥꯔ ꯐꯖꯕꯩꯗꯃꯛꯇꯅꯤꯀꯣ. ꯊꯛꯁꯤ ꯈꯥꯛꯁꯤ ꯅꯥꯏꯅ ꯉꯥꯡꯕ ꯇꯥꯏꯀꯣ. ꯑꯩꯒꯤ ꯏꯊꯛꯀꯤ ꯑꯍꯟꯅ ꯀꯔꯤ ꯍꯥꯏꯒꯅꯤ, ꯏꯈꯥꯏ ꯑꯉꯥꯡꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗꯣ ꯈꯪꯃꯤꯟꯅꯕ ꯐꯩ. ꯀꯀꯥ ꯑꯩꯒꯤꯗ ꯄꯤꯟ ꯊꯝꯕꯤꯌꯨꯕ. ꯔꯇꯟꯅ ꯑꯣ ꯍꯥꯏ. ꯀꯀꯥꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ. ꯔꯇꯟ ꯊꯦꯡꯀ꯭ꯌꯨ. ꯏꯕꯦꯝꯆꯥ ꯏꯆꯦ ꯀꯧꯕꯒꯤ ꯃꯍꯨꯠꯇ ꯕꯨꯕꯣꯛ ꯀꯧꯔꯁꯨ ꯌꯥꯏ. ꯏꯟꯗꯣꯜ ꯀꯧꯔꯁꯨ ꯀꯥꯏꯗꯦ. ꯋꯥꯎ. ꯑꯗꯨꯅꯤ ꯔꯇꯟ, ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕꯅꯤꯅ ꯅꯪꯗꯤ ꯍꯌꯦꯡ ꯀꯣꯂꯦꯖ ꯁ꯭ꯀꯨꯜ ꯀꯥꯔꯅꯤ. ꯑꯗꯨꯅ ꯅꯪ ꯄꯣꯊꯥꯔꯗꯤ ꯐꯔꯗꯥꯏꯅ ꯈꯜꯂꯤ ꯔꯇꯟ ꯀꯣ. ꯀꯀꯥꯁꯨ ꯀꯨꯏꯔꯔꯣꯏ ꯂꯣꯏꯁꯤꯜꯂꯅꯤ. ꯉꯥꯏꯍꯥꯛꯇꯪ ꯁꯨꯝ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯀꯣ. ꯆꯦꯅꯦꯜ ꯄꯥꯏꯔꯨꯕ ꯀꯧꯕꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ, ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯗꯨꯅꯅꯤꯀꯣ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯏꯁꯥ ꯏꯁꯥꯒꯤ ꯊꯕꯛ ꯀꯥꯏꯊꯣꯛ ꯆꯪꯉꯛꯄꯅꯤꯅ ꯀꯣ. ꯑꯗꯨꯅ ꯍꯣꯏ
ꯔꯇꯟꯅ ꯒꯨꯗ ꯅꯥꯏꯠ. ꯑꯣꯀꯦ ꯔꯇꯟ ꯒꯨꯗ ꯅꯥꯏꯠ. ꯁꯥꯎꯕ ꯌꯥꯗꯦ, ꯀꯀꯥꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕꯅꯤꯀꯣ. ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯍꯥꯏ, ꯑꯗꯨꯅ ꯀꯀꯥꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕꯅꯤ ꯔꯇꯟ. ꯀꯀꯥꯅ ꯍꯥꯏꯁꯦ ꯁꯥꯎꯅꯨꯀꯣ. ꯒꯨꯗ ꯅꯥꯏꯠ ꯀꯀꯥ. ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯔꯇꯟ. ꯐꯖꯅ ꯂꯥꯏꯔꯤꯛ ꯇꯝꯃꯨ, ꯃꯔꯝ ꯃꯣꯛꯎ ꯀꯣ. ꯑꯐꯕ ꯃꯤꯒ ꯇꯤꯟꯅꯧ, ꯐꯠꯇꯕ ꯃꯤꯒ ꯇꯤꯟꯅꯅꯨ. ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯈꯜ ꯐꯥꯎꯒꯅꯨ. ꯃꯃꯥ ꯕꯕꯥꯅ ꯍꯥꯏꯕ ꯏꯜꯂꯨ. ꯃꯃꯥ ꯕꯕꯥꯅ ꯄꯩꯁꯥ ꯆꯪꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯗꯣ ꯃꯇꯤꯛ ꯆꯥꯅ ꯂꯥꯏꯔꯤꯛ ꯇꯝꯃꯨ, ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯀꯣ. ꯑꯣꯀꯦ ꯔꯇꯟ. ꯒꯨꯗ ꯅꯥꯏꯠ. ꯑꯗꯨ ꯀꯀꯥ, ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯩꯇꯕꯁꯦ ꯌꯥꯝꯅ ꯋꯥꯕꯅꯤꯀꯣ. ꯍꯣꯏꯗ ꯕꯦꯕꯤ, ꯀꯔꯤꯁꯨ ꯀꯥꯏꯗꯦ. ꯀꯀꯥꯗꯤ ꯀꯅꯥꯝꯇꯒꯤ ꯃꯐꯝꯗꯁꯨ ꯋꯥꯔꯧꯕ ꯄꯨꯔꯧꯕꯁꯨ ꯂꯩꯇꯦ ꯀꯀꯥꯗꯤꯀꯣ. ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯕꯗꯤ ꯀꯣ ꯅꯨꯡꯁꯤ ꯆꯥꯟꯅꯒꯗꯕꯅꯤ ꯀꯣ. ꯑꯃꯅ ꯁꯣꯏꯔꯁꯨ ꯑꯃꯅ ꯑꯦꯗꯖꯁ ꯇꯧꯒꯗꯕꯅꯤ. ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯌꯥꯅꯔꯗꯤ ꯃꯤꯅ ꯈꯨꯕꯥꯛ ꯈꯨꯔ ꯌꯦꯡ ꯇꯥꯕꯅꯤ. ꯑꯩꯒꯤ ꯋꯥꯉꯥꯡ, ꯑꯩꯒꯤ ꯕꯦꯕꯥꯔ ꯃꯤꯅ ꯔꯦꯁꯄꯦꯛ ꯇꯧꯒꯗꯕꯅꯤ ꯀꯣ. ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯕꯁꯤ ꯏꯖꯠꯀꯤꯗꯃꯛꯇꯅꯤ. ꯏꯃꯥ ꯏꯄꯥꯅ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤꯕꯁꯤ ꯕꯦꯕꯥꯔ, ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯕꯒꯤ, ꯁꯥꯖꯠ ꯂꯤꯆꯠ ꯆꯨꯝꯅꯕꯒꯤꯗꯃꯛꯇꯅꯤ. ꯑꯗꯨ ꯀꯀꯥ, ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯩꯇꯕꯁꯦ ꯋꯥꯕꯅꯤꯀꯣ. ꯃꯦꯔꯥꯊꯥꯒꯤꯅ ꯆꯦ, ꯆꯥꯗꯕ ꯃꯤꯒꯤ ꯑꯉꯥꯡꯅꯤ. ꯑꯥꯎ ꯃꯥꯅꯦ. ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯋꯥ ꯂꯧꯗꯦ. ꯍꯣꯏꯗ. ꯑꯕꯤꯁꯦꯛ, ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ. ꯖꯦ ꯀ꯭ꯔꯤꯁꯅ ꯑꯕꯤꯁꯦꯛ. ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯑꯕꯤꯁꯦꯛ? ꯊꯦꯡꯀ꯭ꯌꯨ. ꯆꯥꯛ ꯍꯥꯏꯕꯅꯤ. ꯑꯥꯎ ꯈꯪꯉꯦ ꯈꯪꯉꯦ, ꯆꯥꯛ ꯍꯥꯏꯕꯅꯤ. ꯃꯦꯔꯥꯊꯥ ꯁꯨꯝ ꯍꯥꯏꯖꯁꯅꯨ, ꯑꯩꯈꯣꯏ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ. ꯃꯥꯏ ꯃꯥꯏ ꯊꯣꯛꯄ ꯉꯥꯡꯖꯁꯅꯨ ꯀꯣ. ꯚꯥꯞ ꯇꯥꯗꯗꯅ ꯁꯨꯝ ꯉꯥꯡꯉꯤꯕꯅꯤ ꯀꯣ. ꯚꯥꯞ ꯇꯥꯕꯖꯧꯗꯅ ꯁꯨꯝ ꯍꯥꯏꯖꯔꯤꯃꯤ. ꯀꯩꯁꯨ ꯋꯥꯔꯧꯕꯤꯔꯨꯅꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯕꯦꯕꯤ, ꯕꯨꯕꯣꯛꯁꯦ ꯈꯪꯕ꯭ꯔꯥ ꯍꯥꯏ. ꯕꯦꯕꯤ, ꯃꯦꯔꯥꯊꯥꯒꯤ ꯅꯤꯡꯉꯣꯜꯁꯦ ꯈꯪꯕ꯭ꯔꯥ? ꯃꯦꯔꯥꯊꯥꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛ ꯍꯥꯏꯕꯅꯤ. ꯑꯧ ꯈꯪꯉꯦ. ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ, ꯌꯥꯝ ꯄꯦꯟꯖꯩ. ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯑꯒ ꯏꯁꯥ ꯏꯁꯥꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯀꯣ. ꯃꯥꯅꯤ ꯃꯥꯅꯤ. ꯑꯗꯨꯅꯤ. ꯔꯇꯟ ꯄꯣꯊꯥꯈꯔꯦ. ꯑꯕꯤꯁꯦꯛ, ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯉꯁꯤ? ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟꯇ ꯐꯨꯅꯔꯒ, ꯑꯩꯈꯣꯏ ꯃꯁꯦꯟꯇ ꯊꯥꯡ ꯆꯥꯟꯅꯔꯒ ꯃꯤꯇꯣꯞꯅ ꯈꯨꯄꯥꯛ ꯈꯨꯔ ꯌꯦꯡꯕꯅꯤ. ꯃꯗꯨꯗꯤ ꯌꯦꯡꯍꯟꯅꯤꯡꯗꯦꯗꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯝꯁꯤꯗ ꯃꯌꯥꯝꯁꯦ ꯈꯪꯉꯤ ꯄꯣꯠꯅꯤ. ꯈꯪꯗꯦꯗ, ꯑꯩꯒ ꯈꯪꯖꯗꯦ. ꯑꯗꯨꯅ ꯁꯨꯛ ꯋꯥꯔꯕ ꯃꯇꯝ ꯃꯅꯤꯄꯨꯔ ꯂꯝꯗꯝꯁꯤꯗ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅ ꯇꯨꯝꯕ ꯍꯤꯞꯄ ꯆꯥꯗꯕ ꯃꯈꯩ ꯑꯋꯥꯕ ꯈꯥꯡꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯋꯥꯔꯤ, ꯃꯤꯔꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤ. ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯃꯤ ꯁꯥꯔꯒ ꯁꯦꯟ ꯈꯥꯏꯗꯅ ꯆꯥꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ. ꯑꯗꯣ ꯃꯤꯇꯣꯞꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯃꯤꯇꯣꯞꯅ ꯀꯔꯤ ꯍꯥꯏꯔꯝꯒꯅꯤ? ꯃꯩꯇꯩ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯏꯔꯤꯟ ꯐꯕꯅꯤ, ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯅꯤ. ꯃꯩꯇꯩ ꯃꯆꯥꯒꯤ ꯃꯔꯤꯟꯗꯤ ꯃꯤꯅ ꯃꯁꯛ ꯈꯪꯕꯅꯤ. ꯑꯗꯨꯅ ꯐꯒꯠꯂꯤꯕ ꯃꯌꯥꯝꯁꯤꯅꯤ, ꯃꯗꯩ ꯆꯩꯔꯥꯛ ꯄꯤꯔꯤꯕꯁꯤꯅꯤ ꯃꯌꯥꯝꯅ. ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯑꯃꯅ ꯀꯞꯄꯤ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯌꯥ ꯑꯃꯅ ꯔꯤꯂꯤꯐ ꯀꯦꯝꯗ ꯀꯞꯇꯨꯅ ꯂꯩꯔꯤ. ꯏꯆꯤꯟ ꯏꯅꯥꯎ ꯏꯌꯥꯝꯕ ꯏꯅꯥꯎ ꯀꯌꯥꯅ ꯑꯍꯤꯡ ꯆꯨꯞꯄ ꯌꯥꯔꯛꯂꯤ ꯀꯥꯡ ꯃꯔꯛꯇ. ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥ ꯑꯃꯅ ꯅꯣꯛꯅ ꯈꯦꯗꯅ ꯆꯥꯔꯤ, ꯊꯛꯏ, ꯑꯦꯟꯖꯣꯏ ꯇꯧꯔꯤ. ꯃꯤꯅ ꯈꯨꯕꯥꯛ ꯐꯨꯒꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ, ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯊꯃꯣꯏꯗ ꯈꯟꯅꯔꯁꯨ ꯏꯁꯥ ꯏꯁꯥꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯒꯗꯕꯅꯤ. ꯑꯗꯨꯅ ꯈꯪꯗꯦꯗ, ꯑꯩꯒ ꯈꯪꯖꯗꯦ. ꯑꯗꯨꯅ ꯉꯁꯥꯏ ꯀꯅꯥꯅꯣ ꯃꯉꯥꯎ ꯃꯩꯁꯅꯥꯝꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯗꯦ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯕꯦꯕꯤꯅ ꯑꯩꯗꯤ ꯉꯁꯤꯁꯦ ꯌꯥꯝꯅ ꯋꯥꯏꯑꯦ. ꯀꯩꯗꯧꯔꯦ ꯕꯦꯕꯤ? ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯅꯪꯕꯣ? ꯀꯀꯥꯁꯨ ꯍꯟꯗꯛ ꯐꯣꯟ ꯇꯧꯕ ꯉꯝꯗꯦꯗ ꯕꯦꯕꯤ. ꯀꯔꯤ ꯍꯥꯏꯅꯤ ꯀꯣ. ꯀꯩꯗꯧꯔꯒꯦ ꯕꯦꯕꯤ? ꯀꯞꯀꯅꯨ ꯕꯦꯕꯤ, ꯀꯞꯀꯅꯨ. ꯀꯔꯤ ꯀꯞꯀꯗꯣꯏꯅꯣ? ꯑꯩꯒꯤ ꯏꯆꯟꯗꯤ ꯊꯃꯣꯏ ꯆꯥꯎꯕꯤꯅꯤ.
ꯑꯩꯒꯤ ꯏꯆꯟꯗꯤ ꯊꯃꯣꯏ ꯆꯥꯎꯕꯤꯅꯤ, ꯊꯃꯣꯏ ꯆꯥꯎꯊꯣꯛꯄ ꯍꯤꯝꯃꯠ ꯂꯩꯕ ꯅꯨꯄꯤꯅꯤ, ꯃꯆꯥꯅꯤ. ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯀꯞꯄ ꯍꯥꯏꯕꯗꯤ ꯊꯃꯣꯏ ꯄꯤꯛꯄ ꯃꯤꯗꯪ ꯀꯞꯄꯅꯤꯀꯣ. ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯍꯤꯡꯉꯤꯉꯩꯗ ꯍꯔꯥꯎ ꯇꯌꯥꯝ ꯂꯩꯒꯗꯕꯅꯤ. ꯅꯣꯡꯃꯗꯤ ꯂꯣꯏꯅ ꯆꯠꯀꯗꯧꯅꯤ ꯃꯄꯨꯒꯤ ꯃꯅꯥꯛꯇ. ꯑꯩ ꯈꯪꯗꯦ, ꯅꯪ ꯈꯪꯗꯦ, ꯂꯣꯏ ꯄꯨꯝꯅꯃꯛ ꯍꯤꯡꯉꯤꯉꯩꯗ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯒꯗꯕꯅꯤꯀꯣ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯑꯩꯗꯤ ꯑꯩꯒꯤ ꯆꯦꯟꯅꯦꯜꯗ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯅꯤ, ꯃꯌꯥꯝꯅ ꯍꯦꯜꯞ ꯇꯧꯔꯛꯄꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯕꯨ ꯅꯨꯡꯁꯤꯅꯕ ꯆꯤꯝꯕꯥꯟꯐꯣꯡꯗ ꯈꯣꯏꯍꯤ ꯇꯩꯕ ꯅꯠꯇꯦꯀꯣ. ꯊꯃꯣꯏꯅꯨꯡꯗꯒꯤ ꯂꯣꯏꯅ ꯅꯨꯡꯁꯤ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ, ꯑꯩꯒꯤ ꯆꯦꯟꯅꯦꯜ ꯄꯥꯏꯔꯤꯕꯁꯤꯗꯤ ꯍꯌꯦꯡ ꯑꯩꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯍꯧꯅꯕꯒꯤ, ꯍꯌꯦꯡ ꯃꯌꯥꯝꯅ ꯀꯩꯁꯨ ꯍꯩꯖꯗ꯭ꯔꯕ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯕ꯭ꯂꯣꯛ ꯚꯤꯗꯤꯑꯣ LB ꯉꯥꯡꯉꯤꯕ ꯀꯩꯁꯨ ꯈꯪꯗꯕ ꯑꯩꯅ ꯉꯥꯡꯖꯕꯁꯦ ꯍꯌꯦꯡ ꯃꯌꯥꯝꯅ ꯁꯣꯟꯅꯍꯧꯅꯕꯒꯤꯗꯃꯛꯇ ꯊꯝꯖꯕꯅꯤ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯅꯣꯛꯃꯤꯟꯅꯁꯤ ꯕꯦꯝꯆꯥ. ꯑꯧ ꯕꯦꯕꯤ ꯀꯞꯀꯅꯣ. ꯀꯔꯤ ꯀꯞꯄꯤꯅꯣ ꯕꯦꯕꯤ? ꯏꯟꯗꯣꯝꯆꯥ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯏꯟꯗꯣꯝꯆꯥꯗꯣ ꯇꯨꯝꯈ꯭ꯔꯦ ꯋꯥꯔꯦꯅꯀꯣ. ꯑꯩꯁꯦ ꯆꯥꯛ ꯆꯥꯗꯕ ꯀꯨꯏꯔꯕ. ꯑꯩꯁꯦ ꯆꯥꯛ ꯆꯥꯗꯕ ꯀꯨꯏꯔꯕ ꯀꯀꯥ. ꯉꯁꯤ ꯅꯨꯃꯤꯠ 3 ꯁꯨꯔꯦ ꯆꯥꯗꯕ. ꯕꯦꯕꯤ ꯌꯨꯝꯗꯔꯣ? ꯕꯦꯝꯆꯥꯅ ꯍꯣꯏ ꯏꯆꯦ ꯍꯥꯏ. ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯍꯥꯏ. ꯕꯦꯕꯤ ꯌꯨꯝꯗꯔꯣ ꯍꯣꯁꯄꯤꯇꯥꯜꯗꯔꯣ? ꯊꯃꯣꯏ ꯆꯥꯎꯊꯣꯛꯎ ꯕꯦꯕꯤ. ꯑꯩꯒꯤ ꯏꯆꯟꯗꯤ ꯊꯃꯣꯏ ꯆꯥꯎꯕꯤꯅꯤ, ꯍꯔꯥꯎꯕ ꯄꯥꯝꯖꯕꯤꯅꯤ, ꯍꯤꯝꯃꯠ ꯂꯩꯕꯤ ꯏꯆꯟꯅꯤ. ꯀꯩꯗꯧꯕꯒꯤ ꯀꯞꯀꯗꯣꯏꯅꯣ? ꯀꯞꯀꯅꯨꯀꯣ. ꯌꯨꯝꯗꯅꯤ ꯀꯀꯥ. ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯕ? ꯀꯀꯥꯁꯨ ꯍꯟꯗꯛ ꯆꯤꯟꯕꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯕꯦꯕꯤ? ꯏꯕꯦꯝꯆꯥ, ꯑꯩꯒꯤ ꯏꯆꯟ ꯕꯦꯕꯤ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅꯤ. ꯏꯕꯦꯝꯆꯥ, ꯑꯩꯒꯤ ꯏꯆꯟ ꯕꯦꯕꯤꯁꯦ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅꯤ. ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯆꯟꯅꯤ. ꯕꯦꯕꯤ ꯀꯔꯤꯝ ꯈꯟꯒꯅꯣ. ꯏꯁꯣꯔ ꯃꯄꯨ ꯈꯣꯏꯔꯝꯃꯨꯀꯣ. ꯀꯔꯤꯝ ꯇꯧꯔꯣꯏꯗ. ꯏꯆꯟꯁꯤꯗꯤ ꯊꯃꯣꯏ ꯆꯥꯎꯕꯤꯅꯤ, ꯍꯤꯝꯃꯠ ꯂꯩꯕꯤꯅꯤ, ꯅꯣꯛꯀꯦꯗ ꯅꯣꯛꯄ ꯉꯝꯕ ꯏꯆꯟꯅꯤ. ꯀꯔꯤꯝ ꯇꯧꯔꯣꯏ. ꯆꯥꯛ ꯆꯥꯅꯤꯡꯗꯁꯨ ꯆꯥꯃꯁ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯆꯥꯎ. ꯍꯛꯆꯥꯡ ꯁꯣꯛꯀꯅꯤꯀꯣ. ꯈꯣꯡꯁꯦ ꯌꯥꯝꯅ ꯁꯤꯗꯩꯌꯦ. ꯑꯗꯨꯒꯤꯅꯤ ꯀꯀꯥ. ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯔꯦꯕ. ꯀꯩꯒꯤꯅꯣ ꯏꯕꯦꯝꯆꯥ ꯗꯥꯛꯇꯔ ꯆꯠꯇ꯭ꯔꯣ? ꯇꯥꯃꯣ ꯂꯩꯇ꯭ꯔꯣ? ꯀꯔꯤ ꯄꯥꯎꯇꯥꯛꯅꯣ ꯏꯌꯥꯝꯕꯅ ꯁꯥꯎꯗꯕ ꯋꯥꯔꯤ ꯇꯥꯒꯦ ꯍꯥꯏꯅ ꯉꯥꯏꯖꯔꯤ. ꯃꯩꯁꯅꯥꯝ, ꯏꯌꯥꯝꯕꯅ ꯀꯔꯤ ꯄꯥꯎꯇꯥꯛ ꯄꯤꯅꯤ? ꯏꯌꯥꯝꯕꯗꯤ ꯀꯩꯁꯨ ꯈꯪꯗꯦ. ꯏꯌꯥꯝꯕꯗꯤ ꯃꯤꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕꯁꯨ ꯍꯩꯇꯦ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯁꯨꯝ ꯍꯪꯉꯛꯄ ꯀꯣꯃꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯋꯥꯍꯩ ꯍꯥꯏꯕꯅꯤ. ꯅꯨꯡꯁꯤꯕ ꯃꯩꯁꯅꯥꯝ, ꯏꯌꯥꯝꯕꯗꯤ ꯃꯤꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕꯁꯨ ꯍꯩꯇꯦ. ꯏꯌꯥꯝꯕꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯍꯩꯇꯦ ꯀꯣ. ꯏꯆꯟ ꯃꯌꯥꯝꯁꯤꯅ ꯍꯪꯉꯛꯄ ꯋꯥꯍꯪꯁꯤꯒꯤ ꯁꯨꯝ ꯆꯨꯝꯅ ꯁꯤꯝꯄꯜ ꯋꯥꯔꯤ ꯁꯥꯟꯅꯖꯕꯅꯤ. ꯄꯥꯎꯇꯥꯛꯇꯤ ꯀꯔꯤꯝ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯄꯥꯎꯇꯥꯛꯇꯤ ꯀꯔꯤ ꯍꯥꯏꯅꯤ? ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯕ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯕ ꯇꯥꯔꯒꯗꯤ
ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯏꯕꯁꯤ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ, ꯃꯔꯣꯜ ꯍꯥꯏꯕ ꯂꯩꯇꯦ, ꯍꯤꯟꯗꯨ ꯍꯥꯏꯕ ꯂꯩꯇꯦ, ꯃꯨꯁꯂꯤꯝ ꯂꯩꯇꯦ, ꯅꯨꯡꯁꯤꯅꯕꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯀꯣ꯫ ꯍꯥꯏꯔꯣ ꯅꯆꯦꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯔꯗꯤ ꯄꯥꯡꯖꯒꯦ ꯕꯦꯕꯤ꯫ ꯕꯦꯕꯤ ꯈꯣꯡꯁꯤ ꯌꯥꯝꯅ ꯁꯤꯗꯩꯌꯦ, ꯑꯗꯣ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯅꯈꯣꯡꯗꯣ ꯌꯩꯌꯣ꯫ ꯇꯥꯃꯣ ꯂꯩꯇ꯭ꯔꯣ? ꯈꯣꯡ ꯁꯤꯗꯩꯗꯣ ꯀꯔꯤꯒꯤꯅꯣ ꯗꯣꯛꯇꯔꯗ ꯑꯝꯇ ꯍꯪꯉꯨꯗꯅ꯫ ꯕꯦꯕꯤ ꯀꯔꯤꯒꯤ ꯁꯥꯎꯔꯤꯅꯣ? ꯁꯥꯎꯒꯅꯨ꯫ ꯃꯩꯁꯅꯥꯝꯅ ꯆꯥꯆꯥ ꯍꯪꯕꯗꯣ ꯍꯪꯖꯁꯅꯨ ꯀꯔꯤꯅꯣ, ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅ ꯇꯥꯟꯅꯔꯤ, ꯀꯩꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯁꯥꯎꯔꯤ ꯀꯩꯒꯤꯅꯣ? ꯅꯪꯒꯤ ꯑꯅꯥꯕꯗꯣ ꯅꯈꯣꯡꯗꯣ ꯋꯥꯇꯔ ꯄ꯭ꯔꯨꯐ ꯂꯩꯔꯗꯤ ꯏꯁꯤꯡꯗꯣ ꯂꯨꯝꯃꯨ, ꯃꯣꯟꯖꯥꯎ ꯎꯞꯁꯜꯂꯨ ꯕꯦꯕꯤ꯫ ꯉꯁꯥꯏꯁꯨ ꯏꯟꯗꯣꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯅꯤ, ꯊꯕꯛꯒꯤ ꯆꯠꯂꯨ ꯍꯜꯂꯛꯄꯗ꯫ ꯕꯦꯕꯤꯗꯣ ꯀꯨꯏꯔꯦ ꯏꯟꯗꯣꯝꯆꯥꯒꯤ ꯃꯣꯕꯥꯏꯜꯁꯨ ꯌꯥꯗꯗꯅ ꯅꯍꯥꯟꯗꯩ ꯁꯦꯝꯃꯤ꯫ ꯀꯦꯜꯁꯤꯌꯝ ꯋꯥꯠꯄꯒꯤꯅꯦ꯫ ꯑꯗꯨ ꯗꯥꯛꯇꯔꯒ ꯇꯥꯅꯧꯋꯣ ꯕꯦꯕꯤ, ꯀꯞꯀꯅꯨ ꯀꯩꯗꯧꯕꯩ ꯀꯞꯀꯗꯣꯏꯅꯣ? ꯅꯪ ꯗꯨꯛ ꯌꯥꯝ ꯊꯃꯣꯏ ꯆꯥꯎꯕ ꯑꯉꯥꯡꯅ ꯀꯩꯗꯧꯕꯩ ꯀꯞꯀꯗꯣꯏꯅꯣ? ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯞꯄ ꯅꯨꯡꯉꯥꯏꯇꯦ ꯀꯣ꯫ ꯕꯦꯕꯤ ꯈꯣꯡ ꯁꯤꯗꯕꯗꯣ ꯑꯪꯒꯨꯔ ꯃꯅꯥꯗꯣ ꯊꯥꯎ ꯈꯔ ꯇꯩꯔꯒ ꯊꯥꯎꯗ ꯀꯕꯣꯛ ꯀꯕꯣꯛ ꯁꯥꯍꯜꯂꯒ ꯃꯅꯥꯗꯣ ꯌꯣꯝꯂꯒ ꯐꯤꯅ ꯀꯤꯁꯜꯂꯨ, ꯀꯥꯟꯅꯕꯅꯦ꯫ ꯇꯥꯕ꯭ꯔꯥ ꯕꯦꯕꯤ? ꯆꯦꯆꯦ ꯃꯦꯔꯥꯊꯥꯅ ꯍꯥꯏꯁꯦ ꯁꯤꯗꯕꯗꯣ ꯑꯪꯒꯣꯠ ꯃꯅꯥꯗꯣ ꯊꯥꯎ ꯈꯔ ꯇꯩꯔꯒ ꯇꯧꯗꯅ ꯀꯕꯣꯛ ꯁꯥꯍꯜꯂꯒ ꯃꯅꯥꯗꯣ ꯌꯣꯝꯂꯨ ꯍꯥꯏꯀꯣ꯫ ꯕꯨꯕꯣꯛꯁꯨ ꯇꯧꯔꯤꯅꯤ ꯍꯧꯖꯤꯛ ꯆꯤꯛꯅ ꯀꯞꯂꯝꯃꯤꯅꯤ ꯍꯥꯏꯕ꯫ ꯃꯥꯅꯤ, ꯅꯨꯡꯁꯤꯅꯕ ꯌꯥꯝ ꯄꯥꯝꯕ ꯃꯤꯅꯤ ꯑꯩꯁꯨ, ꯃꯩꯇꯩ ꯃꯆꯥ ꯑꯁꯦꯡꯕꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯃꯩꯁꯅꯥꯝ, ꯊꯥꯒꯠꯆꯔꯤ ꯃꯩꯁꯅꯥꯝꯕꯨ꯫ ꯊꯥꯒꯠꯆꯔꯤ ꯃꯩꯁꯅꯥꯝ꯫ ꯅꯌꯥꯝꯕꯗꯤ ꯄꯩꯁꯥ ꯇꯥꯟꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯄꯥꯏꯕ ꯅꯠꯇꯦꯀꯣ, ꯑꯗꯨꯕꯨ ꯃꯤꯅꯗꯤ ꯊꯥꯖꯔꯣꯏ꯫ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯄꯥꯏꯕꯗꯤ ꯄꯩꯁꯥ ꯐꯪꯉꯤ ꯃꯌꯥꯝꯅ ꯈꯪꯉꯤ, ꯑꯩꯒꯤꯗꯤ ꯃꯗꯨ ꯁꯨꯅ ꯐꯪꯗꯦ꯫ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯇꯨꯡꯒꯤ ꯂꯥꯏꯐꯇ, ꯍꯌꯦꯡ ꯃꯩꯔꯣꯟꯗ ꯇꯨꯡꯂꯝꯆꯠꯇ ꯃꯦꯃꯣꯔꯤ ꯑꯃ ꯂꯩꯍꯧꯅꯕꯀꯣ, ꯑꯩꯅ ꯁꯨꯖꯕ ꯅꯣꯝꯖꯕ ꯆꯠꯆꯔꯨꯕ ꯑꯩꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯑꯁꯤꯕꯨ ꯍꯌꯦꯡ ꯃꯤꯌꯥꯝ ꯇꯔꯥꯅ ꯁꯣꯜꯍꯧꯕ ꯀꯣ, ꯁꯣꯜꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯊꯝꯖꯕꯅꯤ꯫ ꯑꯩꯒꯤ ꯆꯦꯅꯦꯜꯗꯤ ꯃꯤꯒ ꯃꯥꯟꯅꯗꯦ ꯀꯣ꯫ ꯑꯩꯒꯤꯗꯤ ꯑꯩꯅ ꯈꯪꯗꯕꯁꯨ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯌꯥꯝꯗꯒꯤ ꯈꯪꯍꯧꯕ, ꯇꯥꯍꯧꯕ, ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯅꯥꯒꯨꯝꯕ ꯍꯪꯉꯛꯄꯗꯣ ꯑꯗꯨꯝ ꯇꯥꯛꯄꯤꯕ ꯈꯣꯠꯄꯤꯕ, ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯉꯥꯡ ꯃꯌꯥꯝ ꯆꯪꯉꯩ, ꯏꯁꯇꯨꯗꯦꯟ ꯃꯌꯥꯝ ꯑꯃ ꯆꯪꯉꯩ꯫ ꯌꯥꯏꯉꯪ ꯑꯅꯧꯕꯗꯣ ꯁꯨꯔꯒ ꯊꯣꯝꯕꯁꯨ ꯀꯥꯟꯅꯕꯅꯤ ꯕꯦꯕꯤ ꯍꯥꯏꯌꯦ꯫ ꯑꯗꯨꯅ ꯑꯄꯥꯝꯕꯗꯣ ꯈꯔ ꯈꯔ ꯍꯥꯏꯕ ꯇꯝꯃꯨꯀꯣ ꯃꯩꯁꯅꯥꯝ꯫ ꯑꯐꯕꯗꯣ ꯈꯔ ꯈꯔ ꯍꯩꯕ ꯇꯝꯃꯨꯀꯣ ꯃꯩꯁꯅꯥꯝ꯫ ꯍꯣꯏ ꯍꯣꯏ, ꯑꯉꯥꯡꯅꯤꯅ ꯈꯪꯗꯅ ꯇꯧꯕꯅꯤ꯫ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯏꯊꯛꯀꯤ ꯑꯃꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ, ꯃꯥꯅ ꯏꯌꯥꯝꯕ ꯀꯧꯔꯕꯅꯤꯅ ꯏꯅꯥꯎ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯃꯩꯁꯅꯥꯝ, ꯑꯩꯒꯤ ꯆꯦꯅꯦꯜꯗꯗꯤ ꯌꯥꯝ ꯆꯪꯉꯤꯀꯣ, ꯃꯅꯤꯄꯨꯔꯒꯤ SS ꯇꯝꯕ, UPSC ꯇꯝꯕ ꯏꯁꯇꯨꯗꯦꯟ ꯃꯌꯥꯝ ꯑꯃ ꯆꯪꯉꯤꯀꯣ꯫ ꯑꯗꯨꯕꯨ ꯏꯌꯥꯝꯕꯕꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ꯫ ꯉꯁꯤꯐꯥꯎ ꯑꯩ ꯆꯪꯉꯛꯏꯕ ꯏꯁꯇꯨꯗꯦꯟ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯉꯁꯤꯐꯥꯎ ꯑꯩꯅ ꯇꯥꯊꯤ ꯇꯥꯊꯣꯛꯑꯦꯅ ꯇꯧꯗꯦ꯫ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯩꯔꯤꯕ ꯑꯩꯅ ꯄꯣꯊꯥꯍꯜꯂꯤ ꯀꯣ꯫ ꯅꯣꯏ ꯂꯥꯏꯔꯤꯛ ꯄꯥꯎ, ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯅꯤ, ꯃꯔꯝ ꯃꯣꯛꯎ, ꯃꯤ ꯑꯃ ꯑꯣꯏꯅ ꯍꯣꯠꯅꯧ ꯍꯥꯏꯅ ꯑꯩ ꯆꯦꯅꯦꯜꯗ ꯂꯩꯕ ꯃꯣꯏꯁꯨ ꯑꯩ ꯃꯣꯏꯕꯨ ꯕꯥꯏ ꯇꯧꯔꯤ ꯀꯣ꯫ ꯃꯣꯏꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯏꯌꯥꯝꯕꯕꯨ ꯌꯥꯝꯅ ꯅꯤꯡꯖꯩ ꯃꯣꯏꯅ ꯀꯣ꯫ ꯑꯗꯨꯅꯤ ꯃꯩꯁꯅꯥꯝ, ꯏꯌꯥꯝꯕ ꯀꯩꯁꯨ ꯋꯥꯔꯧꯗꯦ, ꯏꯅꯥꯎ ꯃꯐꯝꯗ ꯌꯥꯝ ꯅꯨꯡꯁꯤ꯫
ꯏꯅꯥꯎꯁꯨ ꯊꯕꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯊꯦꯡꯉ ꯃꯇꯝꯁꯤꯒ ꯏꯌꯥꯝꯕꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯏꯅꯥꯎꯕꯨꯁꯨ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ. ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯁ ꯃꯩꯁꯅꯥꯝ. ꯁꯤꯒꯤ ꯃꯤꯒ ꯉꯥꯡꯅꯔ ꯀꯥꯟꯅꯗꯦ. ꯍꯣꯏꯗ ꯅꯣꯏꯁꯨ ꯁꯥꯎꯒꯟꯈ꯭ꯔꯦ ꯃꯦꯔꯥꯊꯥ. ꯀꯔꯤꯒꯤꯅꯣ ꯚꯥꯞ ꯇꯥꯗꯕ ꯑꯉꯥꯡꯗꯨꯗꯤ, ꯃꯤꯗꯨꯗꯤ ꯕꯨꯏꯖꯥꯏꯕ ꯑꯃ ꯆꯪꯉꯤ. ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯅꯨꯡꯉꯥꯏꯔꯦꯀꯣ, ꯑꯩꯅ ꯊꯥꯒꯠꯆꯔꯤ. ꯕꯦꯕꯤ ꯋꯥꯈꯜ ꯁꯣꯟꯗꯅꯨꯀꯣ, ꯐꯖꯅ ꯇꯝꯃꯣ. ꯑꯣꯖꯥ ꯑꯩ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ. ꯑꯣꯀꯦ ꯏꯕꯦꯝꯆꯥ, ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ. ꯅꯪ ꯊꯦꯡꯉꯦꯕꯣ, ꯑꯩꯁꯨ ꯌꯦꯡꯍꯧꯗ꯭ꯔꯦ. ꯁꯣꯔꯤ ꯏꯕꯦꯝꯆꯥ, ꯑꯩꯁꯨ ꯃꯇꯝꯁꯤ ꯌꯦꯡꯍꯧꯗ꯭ꯔꯦꯀꯣ. ꯅꯪꯗꯤ ꯑꯌꯨꯛ ꯉꯟꯅ ꯗ꯭ꯌꯨꯇꯤ ꯆꯠꯄꯅꯤꯅ ꯏꯕꯦꯝꯆꯥ. ꯑꯣ ꯃꯥꯏ ꯒꯣꯗ, ꯁꯣꯔꯤ ꯏꯕꯦꯝꯆꯥ. ꯒꯨꯗ ꯅꯥꯏꯠ, ꯒꯨꯗ ꯅꯥꯏꯠ. ꯑꯩꯁꯨ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯀꯥꯎꯈ꯭ꯔꯦ ꯏꯕꯦꯝꯆꯥ. ꯅꯪ ꯍꯌꯦꯡ ꯗ꯭ꯌꯨꯇꯤ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤꯅꯤꯀꯣ. ꯄꯣꯊꯥꯔꯣ ꯏꯕꯦꯝꯆꯥ, ꯄꯣꯊꯥꯔꯣ. ꯑꯣꯏꯃꯥ ꯏꯕꯦꯝꯆꯥ ꯄꯣꯊꯥꯔꯣ. ꯅꯪꯗꯤ ꯄꯨꯡ 7 ꯍꯦꯛ ꯇꯥꯕꯒ ꯗ꯭ꯌꯨꯇꯤ ꯆꯠꯄꯅꯤꯅ ꯊꯦꯡꯉꯅꯤ. ꯏꯕꯦꯝꯆꯥ ꯄꯣꯊꯥꯔꯣ. ꯑꯣꯖꯥꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯀꯥꯎꯔꯨꯔꯦꯀꯣ. ꯕꯦꯕꯤ, ꯉꯁꯤ ꯅꯨꯡꯗꯥꯡꯒꯤꯗꯤ ꯅꯪ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯂꯨꯝꯃꯒꯀꯣ, ꯋꯥꯇꯔꯄ꯭ꯔꯨꯐꯇ ꯍꯥꯞꯄꯒ ꯑꯣꯝꯃꯣ. ꯈꯣꯡꯗꯣ ꯃꯣꯟꯖꯥꯎ ꯎꯞꯍꯜꯂꯣ. ꯌꯥꯔꯒ ꯅꯪ ꯇꯥꯃꯣꯗ ꯈꯔ ꯈꯔ ꯅꯝꯍꯜꯂꯨꯀꯣ. ꯑꯣꯖꯥ ꯏꯕꯦꯝ ꯑꯣꯀꯦ. ꯕꯦꯕꯤꯅ ꯏꯆꯦ ꯏꯕꯦꯝꯆꯥ ꯕꯥꯏ ꯍꯥꯏ. ꯁꯅ ꯕꯦꯕꯤ ꯀꯩ ꯑꯁꯣꯏꯕ ꯌꯥꯎꯔꯒꯦ, ꯀꯩ ꯍꯥꯏꯅꯁꯤꯅꯣ ꯍꯥꯏ. ꯑꯣ ꯀꯩꯁꯨ ꯑꯁꯣꯏꯕ ꯌꯥꯎꯗꯦ ꯃꯩꯁꯅꯥꯝ. ꯉꯁꯥꯏꯒꯤ ꯑꯍꯧꯕꯗ ꯅꯪꯅ ꯏꯔꯛꯈꯤꯕ ꯀꯣꯃꯦꯟ, ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯗꯨ ꯃꯣꯏꯅ ꯁꯥꯎꯅꯤꯡꯅ ꯁꯨꯝ ꯍꯥꯏꯕꯅꯤ. ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇꯅꯤ, ꯑꯗꯨꯃꯥꯏꯅ ꯍꯪꯉꯨꯒꯅꯨ. ꯅꯪꯒꯤ ꯑꯁꯣꯏꯕꯁꯨ ꯀꯔꯤꯝ ꯌꯥꯎꯗꯦ. ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯨꯝ ꯇꯥꯟꯅꯕꯅꯤ ꯃꯩꯁꯅꯥꯝ ꯀꯣ. ꯀꯩꯁꯨ ꯑꯁꯣꯏꯕ ꯌꯥꯎꯗꯦ. ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯏꯈꯤꯕ ꯀꯣꯃꯦꯟ ꯀꯣ, ꯏꯌꯥꯝꯕꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ, ꯑꯗꯨꯒ ꯃꯣꯏꯅ ꯄꯦꯟꯗꯅ ꯁꯨꯝ ꯍꯥꯏꯖꯕꯅꯤ. ꯀꯩꯁꯨ ꯋꯥꯔꯧꯐꯝ ꯊꯣꯛꯇꯦ ꯃꯩꯁꯅꯥꯝ. ꯃꯩꯁꯅꯥꯝꯕꯨ ꯊꯥꯒꯠꯆꯔꯤ. ꯁꯒꯣꯜ ꯍꯤꯗꯥꯛ ꯃꯅꯥ ꯍꯥꯏꯌꯣ, ꯑꯗꯨꯁꯨ ꯂꯣꯜꯂꯒꯁꯨ ꯍꯤꯒꯥꯏꯖꯩꯌꯣ ꯍꯥꯏ. ꯑꯣ ꯁꯒꯣꯜ ꯍꯤꯗꯥꯛꯇꯨ ꯈꯪꯉꯝꯒꯅꯤꯗ ꯕꯦꯕꯤꯁꯨ. ꯏꯕꯦꯝꯆꯥꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯖꯥ. ꯑꯣꯀꯦ ꯏꯕꯦꯝꯆꯥ, ꯒꯨꯗ ꯅꯥꯏꯠ. ꯕꯥꯏ ꯕꯥꯏ ꯕꯥꯏ, ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ. ꯑꯗꯣ ꯏꯕꯦꯝꯆꯥ ꯐꯖꯅ ꯍꯛꯆꯥꯡꯗꯣ ꯐꯕꯇ ꯉꯥꯏꯔꯤꯕꯅꯤꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ. ꯍꯛꯆꯥꯡ ꯐꯔꯦ ꯍꯥꯏꯅ ꯍꯦꯛꯇ ꯀꯥꯎꯊꯣꯛꯑꯒ ꯅꯪꯒꯤ ꯕꯥꯏꯐꯣꯁ ꯇꯧꯅ ꯊꯕꯛ ꯁꯨꯕꯗꯤ ꯇꯧꯅꯨꯀꯣ ꯏꯕꯦꯝꯆꯥ. ꯑꯣꯀꯦ ꯏꯕꯦꯝꯆꯥ, ꯒꯨꯗ ꯅꯥꯏꯠ. ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯏꯕꯦꯝꯆꯥꯕꯨ ꯑꯣꯖꯥꯅ ꯍꯥꯏꯅꯤꯡꯉꯥꯏꯗꯪꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯃꯇꯝ ꯂꯩꯕꯗ ꯁꯤꯗ ꯃꯄꯥꯕꯨ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ. ꯏꯕꯦꯝꯆꯥ ꯅꯥꯕꯗꯣ ꯐꯕ ꯑꯣꯏꯔꯁꯅꯨ. ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ. ꯍꯣꯏ ꯌꯥꯏ. ꯊꯦꯡꯛ ꯌꯨ. ꯕꯦꯕꯤ ꯂꯩꯔꯤꯕꯣ? ꯕꯦꯕꯤ ꯀꯀꯥꯅ ꯍꯥꯏꯗꯣ ꯇꯥꯕ꯭ꯔꯣ? ꯌꯥꯔꯒꯗꯤ ꯇꯥꯃꯣꯗ ꯏꯁꯤꯡꯗꯣ ꯈꯔ ꯁꯥꯍꯜꯂꯣ. ꯈꯪꯕ, ꯏꯁꯤꯡ ꯈꯔ ꯁꯥꯍꯜꯂꯒ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯒ ꯌꯥꯔꯒꯗꯤ ꯐꯤ ꯑꯆꯝꯕꯅꯅꯦ ꯂꯨꯞꯄꯒꯅ ꯄꯣꯞ 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 ꯌꯩꯌꯣ. ꯋꯥꯇꯔꯄ꯭ꯔꯨꯐ ꯂꯩꯇ꯭ꯔꯒꯅ ꯏꯁꯤꯡ ꯕꯣꯇꯜꯗ, 2 ꯂꯤꯛꯂꯤꯒꯤ ꯕꯣꯇꯜꯗꯁꯨ ꯀꯥꯎ ꯁꯥꯕꯗ ꯍꯥꯞꯄꯒ ꯑꯣꯝꯕ ꯌꯥꯕꯅꯤ. ꯕꯦꯕꯤ ꯇꯥꯕ꯭ꯔꯥ? ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯃꯅꯥꯁꯤꯡꯗꯨ ꯂꯣꯏꯅ ꯐꯕꯅꯤꯀꯣ. ꯁꯒꯣꯜ ꯍꯤꯗꯥꯛ ꯃꯅꯥ ꯀꯥꯏꯗꯨꯁꯨ ꯐꯕꯅꯤ. ꯂꯣꯜꯂꯒ ꯍꯤꯒꯥꯏꯖꯩꯌꯨ ꯍꯥꯏꯕꯅꯤꯀꯣ ꯕꯦꯕꯤ. ꯅꯪꯅ ꯍꯥꯏꯕꯗꯣ ꯈꯔ ꯈꯔ ꯌꯦꯡꯉꯒ ꯈꯔ ꯍꯥꯏꯔꯗꯤ ꯐꯔꯣꯏꯗ꯭ꯔꯥ? ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯍꯥꯏꯗꯣ. ꯍꯣꯏ ꯍꯣꯏ. ꯑꯩꯁꯨ ꯈꯨꯠ ꯁꯤꯗꯅ ꯆꯤꯛꯄꯗꯣ, ꯑꯪꯒꯨꯔ ꯃꯅꯥ ꯇꯧꯕꯗꯣ ꯍꯧꯖꯤꯛ ꯈꯔ ꯅꯨꯡꯉꯥꯏꯌꯦ ꯀꯀꯥ. ꯑꯣ ꯑꯠꯆꯥ ꯑꯠꯆꯥ. ꯃꯩꯁꯅꯥꯝꯅ ꯏꯌꯥꯝꯕ ꯌꯥꯝꯅ ꯁꯤꯈ꯭ꯔꯕꯣ ꯅꯅꯥꯎꯅ? ꯁꯤꯗꯦ ꯃꯩꯁꯅꯥꯝ ꯁꯤꯗꯦ. ꯀꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯋꯥꯍꯩ ꯋꯥꯔꯗ ꯑꯃ ꯁꯣꯏꯕꯗ ꯃꯤꯑꯣꯏꯕꯒꯤ ꯈꯔ ꯈꯔꯗꯤ ꯀꯩꯅꯣ ꯇꯧꯅꯩꯅꯀꯣ. ꯑꯗꯨꯒ ꯁꯨꯝ ꯍꯥꯏꯅꯕꯇꯅꯤ. ꯉꯁꯤꯗꯤ ꯀꯞꯇꯅ ꯈꯥꯡꯕꯅꯤ. ꯑꯣꯍꯣ. ꯈꯪꯗꯦꯅ ꯀꯀꯥꯗꯤ ꯅꯪ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯁꯨ ꯈꯪꯗꯦ. ꯅꯪ ꯅꯥꯏ ꯍꯥꯏꯁꯨ ꯈꯪꯗꯦ. ꯍꯣꯏ ꯅꯪꯅ ꯕꯦꯕꯤ ꯇꯥꯕ꯭ꯔꯥ? ꯆꯤꯆꯦ ꯃꯦꯔꯥꯅ ꯃꯥꯒꯤ ꯑꯪꯒꯨꯔ ꯃꯅꯥꯅ ꯍꯤꯒꯥꯏꯖꯩꯗꯣ ꯈꯔ ꯐꯩ ꯌꯥꯏꯀꯣ. ꯑꯗꯣ ꯅꯪꯁꯨ ꯊꯣꯝꯃꯨ.
ꯁꯣꯏꯗꯦ ꯃꯩꯁꯅꯥꯝ ꯁꯣꯏꯗꯦ ꯁꯤꯗꯤ ꯈꯔ ꯍꯩꯊꯕꯒꯤ ꯋꯥꯅꯤꯗꯀꯣ ꯁꯤꯗꯤ ꯈꯔ ꯍꯩꯊꯤꯕꯒꯤ ꯋꯥꯅꯤꯗꯀꯣ ꯕꯦꯕꯤ ꯆꯤꯆꯦ ꯃꯦꯔꯥꯅ ꯌꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯅꯥꯗꯣ ꯌꯥꯝ ꯐꯩ ꯌꯥꯏꯌꯦ ꯑꯗꯨ ꯅꯪꯁꯨ ꯌꯩꯌꯣ ꯁꯒꯣꯜ ꯍꯤꯗꯥꯛ ꯀꯥꯏꯅ ꯂꯩꯗꯥꯏꯅ ꯃꯅꯥ ꯑꯩꯈꯣꯏꯒꯤ ꯃꯔꯨꯗꯣ ꯁꯨꯛ ꯆꯥꯎꯕ ꯇꯤꯡꯈꯪ ꯃꯔꯨ ꯄꯥꯟꯕꯅꯦꯕꯅꯦ ꯂꯩꯒꯗꯣ ꯁꯥꯡꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯍꯥꯗꯦꯕꯇꯒ ꯀꯠꯄꯗꯣ ꯑꯗꯨ ꯂꯣꯜꯂꯒ ꯍꯤꯒꯥꯏ ꯌꯩꯕꯁꯨ ꯐꯩ ꯍꯥꯏꯌꯦ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯗꯨꯗꯤ ꯅꯪ ꯏꯁꯤꯡ ꯑꯁꯥꯕꯗ ꯂꯣꯜꯂꯒ ꯀꯩꯅꯣꯝꯗ ꯋꯥꯇꯔ ꯕꯣꯇꯜꯗ ꯍꯥꯞꯄꯒ ꯅꯈꯣꯡꯗꯣ ꯌꯩꯌꯣ ꯐꯅꯤꯌꯦ ꯑꯕꯤꯁꯦꯛꯅ ꯒꯨꯗ ꯅꯥꯏꯠ ꯑꯣꯖꯥ ꯋꯥꯎ ꯑꯕꯤꯁꯦꯛ ꯊꯦꯡꯀ꯭ꯌꯨ ꯅꯪ ꯉꯁꯥꯏꯉꯩ ꯑꯣꯖꯥꯒꯤ ꯋꯥꯔꯤ ꯇꯥꯔꯝꯃꯤꯅ ꯒꯨꯗ ꯊꯥꯒꯠꯂꯤ ꯑꯕꯤꯁꯦꯛ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯅꯪꯒꯤ ꯑꯦꯛꯖꯥꯝꯗꯣ ꯂꯣꯏꯈ꯭ꯔꯕꯣ ꯑꯕꯤꯁꯦꯛ ꯅꯪ ꯑꯦꯛꯖꯥꯝ ꯂꯣꯏꯔꯁꯨ ꯍꯥꯏꯔꯛꯇꯦ ꯅꯍꯥꯟ ꯆꯤꯆꯦ ꯂꯥꯛꯏ ꯐꯣꯟ ꯇꯧꯔꯛ ꯑꯩꯁꯨ ꯇꯧꯔꯛꯇꯦ ꯂꯣꯏꯈ꯭ꯔꯦ ꯑꯣꯖꯥ ꯋꯥꯎ ꯐꯔꯦ ꯐꯔꯦ ꯋꯥꯏ ꯁꯪꯉꯦ ꯕꯕꯥꯗꯤ ꯀꯔꯤꯝ ꯇꯧꯗ꯭ꯔꯦꯀꯣ ꯃꯁꯥꯗꯣ ꯃꯩꯁꯅꯥꯝꯅ ꯕꯥꯏ ꯕꯥꯏ ꯑꯣꯀꯦ ꯃꯩꯁꯅꯥꯝ ꯕꯥꯏ ꯕꯥꯏ ꯋꯦꯜꯀꯝ ꯊꯥꯒꯠꯆꯔꯤ ꯒꯨꯗ ꯅꯥꯏꯠ ꯃꯩꯁꯅꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯩꯅ ꯑꯣꯖꯥꯗ ꯐꯣꯟ ꯇꯧꯔꯛꯎ ꯇꯧꯔꯦ ꯀꯥꯏ ꯐꯣꯟ ꯂꯥꯛꯁꯨ ꯂꯥꯛꯇꯅ ꯕꯕꯥ ꯀꯔꯤꯝ ꯇꯧꯗꯦ ꯑꯣ ꯐꯕ ꯑꯣꯏꯔꯁꯅꯨ ꯕꯕꯥꯗꯣ ꯐꯕ ꯑꯣꯏꯔꯁꯅꯨ ꯑꯦꯜꯕꯤ ꯆꯠꯄꯗꯁꯨ ꯀꯣꯃꯦꯟ ꯏꯕ ꯍꯣꯠꯅꯕꯗ ꯈꯨꯠ ꯑꯅꯥꯕ ꯆꯤꯛꯄꯅꯤ ꯑꯩ ꯍꯧꯖꯤꯛ ꯑꯦꯜꯕꯤꯒ ꯀꯣꯏꯔꯔꯣꯏ ꯈꯔ ꯈꯔ ꯊꯥꯗꯣꯛꯂꯅꯤ ꯑꯩ ꯅꯈꯨꯠꯇꯨ ꯆꯤꯛꯑꯒꯗꯤ ꯀꯩꯗꯧꯕꯒꯤ ꯀꯩꯅꯣ ꯇꯧꯔꯤ ꯉꯥꯏꯍꯥꯛ ꯆꯪꯉꯝꯃꯒ ꯄꯣꯊꯥꯎꯗꯅ ꯅꯪ ꯅꯈꯨꯠ ꯆꯤꯛꯏꯗꯤ ꯈꯪꯗꯅ ꯀꯀꯥꯅ ꯅꯈꯨꯠꯇꯨ ꯆꯤꯛꯑꯗꯤ ꯄꯣꯊꯥꯎ ꯀꯔꯤꯒꯤ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯑꯗꯨꯕꯣ ꯆꯪꯗ ꯌꯥꯗꯕ ꯆꯪꯕꯤꯔꯝꯃꯒ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯄꯣꯊꯥꯕꯤꯔꯣ ꯂꯣꯏꯔꯦ ꯃꯩꯁꯥ ꯅꯪꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅ ꯄꯥꯝꯃꯤꯀꯣ ꯑꯩꯅ ꯋꯥꯈꯜ ꯇꯥꯕ ꯋꯥꯠꯂꯤꯀꯣ ꯊꯥꯔꯤꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯅꯤꯀꯣ ꯈꯔ ꯌꯦꯡꯉꯨ ꯍꯥꯏ ꯑꯗꯨꯅꯤ ꯑꯩꯅ ꯑꯣꯖꯥ ꯏꯁꯩꯗ ꯔ ꯍꯥꯏꯅ ꯑꯣꯖꯥꯗ ꯃꯦꯁꯦꯖ ꯇꯧꯕꯗꯣ ꯑꯣ ꯅꯪ ꯃꯦꯁꯦꯖꯇꯨꯗꯤ ꯑꯩ ꯈꯪꯗꯕꯀꯣ ꯑꯩꯁꯨ ꯌꯦꯡꯉꯨꯗ꯭ꯔꯦ ꯋꯥꯆꯞꯇ ꯑꯗꯨ ꯃꯇꯨꯡꯗ ꯅꯨꯡꯗꯥꯡꯗꯔ ꯅꯣꯡꯉꯥꯜꯂꯒ ꯌꯦꯡꯕꯗꯗꯤ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒ ꯑꯩꯁꯨ ꯀꯥꯎꯅ ꯇꯧꯍꯧꯗ꯭ꯔꯦ ꯗꯥꯏꯔꯦꯛꯂꯤ ꯀꯣꯜ ꯇꯧꯔꯝ ꯇꯥꯔꯗꯤ ꯈꯪꯒꯗꯕ ꯑꯗꯨꯅꯤ ꯕꯦꯕꯤ ꯍꯧꯖꯤꯛ ꯅꯈꯨꯠꯇꯣ ꯆꯤꯛꯏꯕꯣ ꯍꯥꯟꯅꯒꯤ ꯋꯥꯅꯤꯗ ꯇꯨꯝꯗ꯭ꯔꯤꯉꯩ ꯑꯌꯨꯛꯀꯤ 9 ꯗꯒꯤ ꯊꯦꯡꯅꯕ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 1 ꯀꯣꯏꯔꯗꯤ ꯀꯩꯗꯧꯅꯤ ꯑꯗꯨꯒꯁꯨ ꯌꯨꯝꯒꯤꯁꯨ ꯌꯥꯎꯔꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯀꯥꯁꯦ ꯌꯥꯝꯅ ꯆꯝꯕꯅꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯃꯩꯁꯅꯥꯝ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯕꯦꯕꯤ ꯅꯪ ꯅꯈꯣꯡꯗꯣ ꯆꯤꯆꯦ ꯃꯦꯔꯥꯅ ꯍꯥꯏꯗꯣ ꯅꯪ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯇꯧ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯌꯥꯝꯅ ꯅꯈꯣꯡꯗꯣ ꯏꯪꯕ ꯇꯥꯔꯒꯗꯤ ꯏꯁꯤꯡꯗꯣ ꯂꯨꯝꯍꯜꯂꯣ ꯅꯪ ꯇꯥꯃꯣꯗ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯣꯏ ꯋꯥꯇꯔ ꯄ꯭ꯔꯨꯐꯇꯨ ꯂꯩ ꯇꯥꯔꯗꯤ ꯑꯗꯨꯒ ꯍꯥꯞꯄꯒ ꯈꯣꯡꯗꯣ ꯑꯣꯝꯃꯣ ꯅꯠꯇ꯭ꯔꯒ ꯂꯤꯛꯂꯤꯒꯤ ꯕꯣꯇꯣꯟꯗ ꯍꯥꯞꯄꯒꯁꯨ ꯈꯣꯡꯗꯣ ꯑꯣꯝꯕ ꯌꯥꯕꯅꯤꯀꯣ ꯅꯠꯇ꯭ꯔꯒꯅ ꯃꯣꯟꯖꯥ ꯎꯞꯄꯒꯅꯦ ꯃꯣꯟꯖꯥ ꯎꯞꯄꯒ ꯈꯣꯡꯗꯣ ꯆꯦꯠꯆꯦꯠꯅ ꯐꯤ ꯑꯊꯥꯕꯅ ꯌꯣꯝꯃꯣ
ꯉꯥꯏꯍꯥꯛꯇꯪ ꯅꯝꯃꯗꯤ ꯁꯥꯒꯠꯂꯛꯄꯅꯦꯕ ꯈꯪꯕ꯭ꯔꯥ? ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯒꯅꯨ ꯕꯦꯕꯤ. ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ. ꯑꯕꯦꯝꯃꯗꯤ ꯇꯨꯝꯈ꯭ꯔꯕꯣ? ꯉꯁꯥꯏ ꯆꯥꯛ ꯊꯣꯡꯅ ꯆꯤꯛꯄꯗꯨꯒ ꯄꯂꯥꯒꯣꯟꯗꯒꯤ ꯔꯟꯖꯤꯠ ꯗꯥꯛꯇꯔꯗꯨꯒ ꯌꯦꯡꯂꯒ ꯈꯜꯂꯨꯕꯅꯦ. ꯗꯣꯛꯇꯔ ꯔꯟꯖꯤꯠꯇꯨꯒ ꯌꯦꯡꯂꯨꯒꯦ ꯈꯜꯂꯨꯔꯕꯅꯦ. ꯑꯣ. ꯔꯟꯖꯤꯠ ꯗꯥꯛꯇꯔꯗꯤ ꯉꯁꯤ ꯅꯤꯡꯊꯧꯀꯥꯕꯔꯥ? ꯂꯩꯧꯅꯤ ꯊꯥꯗꯦ. ꯍꯦꯛ ꯄꯥꯎ ꯄꯣꯛꯄꯗ ꯀꯩꯅꯣ ꯐꯪꯒꯗꯕꯅꯤ ꯀꯥꯎꯕ ꯀꯥꯎꯔꯦ ꯑꯩꯁꯨ. ꯕꯦꯕꯤ ꯅꯪ ꯋꯥꯔꯤ ꯁꯥꯅꯤꯡꯉꯁꯨ ꯍꯌꯦꯡ ꯑꯌꯨꯛꯇ ꯇꯧꯔꯛꯑꯣ. ꯏꯟꯗꯣꯝꯆꯥꯒꯤ ꯃꯣꯕꯥꯏꯜꯗꯣ ꯁꯦꯝꯃꯨꯔꯃꯦꯀꯣ. ꯁꯦꯝꯕꯗꯣ ꯈꯔꯗꯤ ꯕꯦꯔꯥ ꯑꯗꯨꯝ ꯀꯥꯔꯤꯑꯕꯀꯣ. ꯑꯗꯨ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯕ ꯌꯥꯏ. ꯈꯪꯖꯗꯦꯀꯣ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯅꯧꯀꯣ ꯀꯀꯥ. ꯑꯩꯗꯤ ꯑꯗꯨꯒꯨꯝꯅ ꯌꯥꯝꯅ ꯐꯠꯇꯕꯅꯤꯔꯣ? ꯀꯔꯤꯅꯣ ꯀꯩꯅꯣ ꯀꯀꯥꯅ ꯀꯔꯤ ꯑꯁꯨꯝ ꯍꯥꯏꯒꯦꯅꯦ? ꯑꯩꯒꯤ ꯏꯆꯟꯃꯨꯛ ꯐꯕ ꯂꯩꯇꯦ. ꯍꯥꯏꯗꯤ ꯏꯟꯗꯣꯝꯆꯥꯒꯤ ꯃꯣꯕꯥꯏꯜꯁꯨ ꯌꯥꯎꯗꯕ, ꯀꯀꯥꯁꯨ ꯍꯟꯗꯛ ꯇꯣꯏꯅ ꯑꯃꯗ ꯑꯃꯨꯛ ꯆꯠ. ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯏꯟꯗꯣꯝꯆꯥꯒꯤ ꯃꯣꯕꯥꯏꯜ ꯋꯥꯔꯤ ꯁꯥꯟꯅ ꯌꯥꯅꯤ ꯈꯔ. ꯀꯀꯥꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯌꯦꯛꯇꯗꯤ ꯂꯥꯏꯔꯤꯛꯇꯤꯃꯥ ꯄꯪꯕ ꯏꯁꯩ ꯆꯠꯈ꯭ꯔꯅꯤ ꯀꯣ. ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯁꯨ ꯐꯪꯉꯔꯣꯏ. ꯅꯪ ꯅꯈꯣꯡ ꯅꯥꯔꯤꯗꯣ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯃꯣ ꯑꯣꯝꯃꯣ ꯍꯧꯖꯤꯛ. ꯑꯗꯨ ꯈꯔ ꯅꯨꯡꯉꯥꯏꯅꯤ ꯅꯈꯣꯡꯗꯣ. ꯀꯨꯏꯍꯧꯔꯣꯏ ꯕꯪ ꯂꯥꯎꯅ ꯁꯥꯒꯠꯂꯛꯀꯅꯦꯕ. ꯔꯕꯤꯇꯥ, ꯑꯩꯒꯤ ꯏꯆꯟ ꯕꯦꯕꯤ ꯌꯨꯝ ꯄꯥꯜꯂꯦ. ꯑꯉꯥꯡ ꯑꯃ ꯂꯩ. ꯕꯦꯕꯤ ꯑꯕꯦꯝꯃꯗꯤ ꯇꯨꯝꯈ꯭ꯔꯕꯣ? ꯂꯥꯟꯅ ꯈꯟꯒꯅꯨ ꯍꯥꯏꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ. ꯍꯣꯏ ꯍꯣꯏ ꯍꯣꯏ. ꯆꯨꯝꯃꯦ ꯆꯨꯝꯃꯦ. ꯕꯦꯕꯤꯁꯦ ꯌꯨꯝ ꯄꯥꯜꯂꯕ? ꯄꯥꯜꯂꯦ. ꯑꯉꯥꯡ ꯂꯩꯌꯦ. ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯅꯨꯡꯁꯤꯕꯅ ꯀꯀꯥꯏ. ꯅꯨꯡꯁꯤꯔꯄꯣꯠꯅꯤ ꯔꯦꯕꯤꯇꯥ, ꯑꯩꯈꯣꯏ ꯕꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ. ꯃꯁꯝꯒꯗꯣ ꯁꯥꯡꯈ꯭ꯔꯄꯣꯠꯅꯤ, ꯆꯨꯔꯥꯀꯣꯔꯣꯟ ꯇꯧꯗ꯭ꯔꯤ. ꯔꯦꯟꯗꯣꯝ ꯁ꯭ꯇꯥꯔ, ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯅꯤ? ꯍꯣꯏ. ꯔꯦꯟꯗꯝ ꯁ꯭ꯇꯥꯔ, ꯃꯇꯝ ꯂꯥꯛꯈꯤꯁꯅꯨ ꯀꯣ. ꯃꯇꯝ ꯂꯥꯛꯑꯒ ꯁꯨꯝ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ. ꯊꯥꯒꯠꯆꯔꯤ ꯔꯦꯟꯗꯣꯝ ꯁ꯭ꯇꯥꯔ. ꯀꯔꯤ ꯂꯝꯒꯤꯅꯣ? ꯑꯍꯥꯟꯕ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯄ ꯃꯥꯜꯂꯦ. ꯑꯗꯣ ꯑꯍꯥꯟꯕ ꯆꯪꯕꯤꯕ ꯇꯥꯔꯗꯤ ꯑꯗꯣꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ. ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯤꯌꯔ ꯇꯧꯕꯤꯌꯨ, ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯂꯣꯏꯅꯅ ꯑꯗꯣꯝꯁꯨ ꯆꯦꯅꯦꯜ ꯄꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ. ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕ ꯕꯦꯕꯤ ꯕꯨꯛ ꯃꯦꯔꯥꯊꯥꯒꯤ ꯅꯤꯉꯣꯜ ꯃꯣꯏ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ. ꯑꯗꯣꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ. ꯑꯗꯨꯗꯤ ꯅꯪ ꯀꯦꯜꯁꯤꯌꯝ ꯆꯥꯎ. ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯌꯥꯝ ꯄꯥꯜꯂꯕꯅꯤꯅ. ꯁꯕꯁꯀ꯭ꯔꯥꯏꯕꯔ. ꯑꯣꯀꯦ. ꯔꯦꯟꯗꯣꯝ ꯁ꯭ꯇꯥꯔꯁꯦ ꯀꯩ ꯂꯝꯒꯤꯅꯣ, ꯀꯗꯥꯏꯒꯤꯅꯣ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ. ꯊꯦꯡꯉꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯉꯒ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯔꯦꯟꯗꯝ ꯁ꯭ꯇꯥꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ, ꯃꯪꯒꯣꯜ ꯅꯠꯇꯅ꯫ ꯉꯁꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯕꯅꯣ? ꯍꯣꯏ, ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯤ ꯌꯧꯔꯛꯑꯦ, ꯃꯇꯝ ꯀꯨꯏꯗ꯭ꯔꯦ. ꯃꯇꯝ ꯂꯥꯛꯈꯤꯁꯅꯨ ꯏꯆꯤꯟ ꯃꯌꯥꯝ ꯌꯦꯡꯁꯤ. ꯁꯤꯡꯖꯪꯃꯩ, ꯋꯥꯎ, ꯊꯥꯒꯠꯆꯔꯤ ꯔꯦꯟꯗꯝ ꯁ꯭ꯇꯥꯔꯕꯨ. ꯊꯦꯡꯉ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯂꯦ ꯍꯥꯏꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ. ꯑꯗꯣꯝꯕꯨꯁꯨ ꯃꯇꯝꯗꯨꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯖꯅꯤꯡꯉꯤ꯫
ꯃꯦꯝ ꯏꯁꯇꯥꯔꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯤꯕꯒꯦ? ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯒꯦ? ꯑꯗꯣꯝ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯤꯕꯒꯦ ꯍꯥꯏꯕꯤꯌꯨ? ꯑꯁꯨꯛ ꯔꯦꯖꯤꯁꯇꯔ ꯑꯩꯒꯤꯅꯤ ꯑꯗꯨꯁꯨ ꯆꯥꯎ꯫ ꯑꯗꯣ ꯀꯀꯥ, ꯑꯩꯁꯦ ꯀꯀꯥꯗ ꯐꯣꯟ ꯇꯧꯔꯛꯇꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤꯔꯣ ꯖꯥꯇꯣꯟ? ꯁꯥꯎꯗꯦꯗ, ꯀꯩꯗꯧꯕꯩ ꯏꯆꯟꯗ ꯁꯥꯎꯗꯣꯏꯅꯣ? ꯉꯁꯥꯏ ꯏꯟꯗꯣꯝꯆꯥꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯦ꯫ ꯀꯀꯥꯁꯨ ꯇꯧꯒꯦꯗꯤ ꯈꯜꯂꯒ ꯍꯦꯛꯇ ꯇꯧꯉꯝꯗꯕ, ꯏꯁꯩ ꯍꯜꯂꯛꯀꯅꯤ, ꯑꯃꯗ ꯑꯃꯨꯛ ꯆꯠꯀꯅꯤ, ꯑꯃꯗ ꯑꯃꯨꯛ ꯆꯠꯀꯅꯤ꯫ ꯀꯀꯥꯁꯨ ꯅꯪꯅ ꯈꯪꯉꯤꯗꯨꯅꯤ꯫ ꯉꯁꯥꯏ ꯁꯟꯗꯥꯇꯁꯨ ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯟꯗꯣꯝꯆꯥꯒ ꯐꯝꯃꯒ꯫ ꯀꯩꯝ ꯋꯥꯔꯧꯗꯦ, ꯋꯥꯈꯟꯗꯗꯤ ꯀꯥꯎꯗꯦꯀꯣ꯫ ꯏꯁꯣꯔꯅ ꯎꯔꯝꯒꯅꯤ ꯀꯀꯥꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛ ꯈꯜꯂꯤ, ꯐꯣꯟ ꯇꯧꯗ꯭ꯔꯒꯁꯨ ꯏꯆꯟ ꯕꯦꯕꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ, ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯅ ꯁꯨꯝ ꯈꯜꯂꯤ ꯋꯥꯈꯟꯗꯗꯤꯀꯣ꯫ ꯏꯆꯟꯕꯨꯗꯤ ꯀꯥꯎꯗꯦ ꯀꯀꯥꯅ꯫ ꯀꯀꯥꯕꯨ ꯊꯥꯖꯕꯤꯌꯨꯀꯣ꯫ ꯀꯀꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯏꯆꯟ ꯕꯦꯕꯤꯕꯨ ꯀꯥꯎꯗꯦ, ꯑꯕꯦꯝꯃꯁꯨ ꯀꯥꯎꯗꯦ, ꯇꯣꯟꯆꯥꯅꯁꯨ ꯅꯪꯕꯨ ꯌꯥꯝ ꯁꯣꯜꯂꯤ꯫ ꯂꯟꯗꯨꯝꯅ 42 years ꯁꯨꯔꯦ, ꯊꯕꯛꯀꯤ ꯋꯥꯗꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦ꯫ ꯑꯣꯀꯦ, 42ꯗꯤ ꯑꯗꯨꯝ ꯑꯩꯅ ꯈꯔ ꯍꯜꯂꯦꯀꯣ꯫ ꯑꯩ 44 ꯁꯨꯔꯦ꯫ ꯊꯥꯒꯠꯆꯔꯤ ꯂꯟꯗꯝ ꯏꯁꯇꯥꯔ꯫ ꯊꯕꯛ ꯍꯥꯏꯕꯁꯤ ꯀꯔꯤꯝꯇ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯊꯕꯛ ꯇꯧꯅꯤꯡꯗꯕ, ꯀꯅꯥꯅꯣ ꯒꯣꯔꯃꯦꯟ ꯖꯣꯕ ꯇꯧꯅꯤꯡꯗꯕ, ꯑꯗꯨ ꯒꯣꯔꯃꯦꯟꯒꯤ ꯖꯣꯕꯇꯨꯅ ꯖꯣꯕ ꯅꯠꯇꯦꯀꯣ꯫ ꯃꯤꯑꯣꯏꯕ ꯄꯣꯛꯅ ꯄꯣꯛꯕꯗꯤ ꯄꯨꯛꯆꯥꯛꯀꯤꯗꯃꯛꯇ ꯑꯦꯅꯤ ꯊꯕꯛ ꯁꯨꯕꯗ ꯀꯩꯒꯨꯝꯕ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯩꯁꯨ ꯊꯕꯛ ꯇꯧꯗꯦ, ꯑꯩꯁꯨ ꯏꯁꯩ ꯁꯛꯄꯅꯤꯀꯣ꯫ ꯀꯁꯥꯔꯗ ꯅꯠ ꯁꯪꯒꯤꯇꯪꯒꯤ ꯏꯁꯩ ꯁꯛꯄꯅꯤ ꯑꯩꯁꯦ꯫ ꯑꯗꯨꯃꯥꯏꯅ ꯑꯍꯩꯕ ꯃꯤꯁꯨ ꯅꯠꯆꯗꯦꯀꯣ꯫ ꯑꯣꯖꯥꯁꯤꯡꯒꯤ ꯃꯈꯥꯗ ꯁꯨꯝ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯁꯨꯝ ꯆꯠꯆꯕꯅꯤ ꯂꯟꯗꯝ ꯏꯁꯇꯥꯔ ꯀꯣ꯫ ꯑꯗꯨꯅ ꯄꯨꯛꯆꯥꯛꯀꯤꯗꯃꯛꯇ, ꯄꯨꯛꯆꯥꯛꯀꯤ ꯂꯥꯟꯐꯝ ꯆꯪꯕꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯀꯩꯝꯇ ꯂꯩꯇꯦꯀꯣ꯫ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯁꯦ꯫ ꯄꯨꯛꯆꯥꯛꯀꯤꯗꯃꯛꯇ ꯍꯤꯡꯕꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯅꯥꯝꯇ ꯃꯤꯉꯣꯟꯗ ꯂꯨꯄꯥ ꯑꯃ ꯃꯇꯦꯡ ꯐꯪꯕ ꯃꯇꯝ ꯅꯠꯇꯦ꯫ ꯑꯗꯨꯅ ꯏꯁꯥꯒꯤ ꯄꯨꯛꯆꯥꯛꯀꯤꯗꯃꯛꯇ ꯏꯀꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯝ ꯂꯩꯇꯦꯀꯣ꯫ ꯇꯥꯏꯕꯪꯄꯥꯟꯅ ꯍꯤꯡꯕꯒꯤ ꯂꯥꯟꯐꯝꯗꯤ ꯍꯤꯡꯅꯕ ꯍꯣꯠꯅ ꯇꯥꯏ꯫ ꯊꯥꯒꯠꯆꯔꯤ ꯂꯟꯗꯝ ꯏꯁꯇꯥꯔꯕꯨ꯫ ꯑꯩꯗꯣ ꯍꯟꯗꯛ ꯏꯁꯩꯁꯦ ꯈꯔ ꯊꯕꯛ ꯀꯜꯂꯤꯕ ꯑꯗꯨꯒꯤꯅꯤ ꯀꯀꯥ, ꯑꯩꯁꯦ ꯋꯥꯁꯨ ꯌꯥꯝ ꯋꯥꯔꯦꯅ꯫ ꯕꯦꯕꯤ, ꯀꯀꯥꯗꯣ ꯃꯥꯏ ꯀꯣꯛꯂꯕꯅꯤ꯫ ꯃꯌꯥꯝ ꯃꯆꯤꯟꯅꯥꯎ ꯕꯥꯏ ꯑꯣꯏꯔꯁꯤꯀꯣ꯫ ꯊꯦꯡꯉꯃꯤꯅ ꯕꯦꯕꯤ ꯀꯀꯥꯗꯣ ꯍꯥꯏ꯫ ꯑꯗꯨ ꯀꯀꯥ ꯑꯃꯨꯛꯇ ꯅꯣꯛꯄꯤꯔꯛꯎꯕ꯫ ꯃꯌꯥꯝ ꯃꯆꯤꯟꯅꯥꯎ ꯕꯥꯏ ꯑꯣꯏꯔꯁꯤ꯫ ꯑꯩꯁꯨ ꯊꯦꯡꯉꯦ, ꯍꯌꯦꯡ ꯄ꯭ꯔꯣꯒꯥꯝ ꯂꯩꯕꯅꯤꯅ꯫ ꯕꯦꯕꯤ ꯅꯥ ꯌꯦꯛꯀꯅꯨꯀꯣ, ꯐꯖꯅ ꯂꯩꯌꯣ, ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯏꯆꯟꯁꯤꯗꯤ ꯊꯃꯣꯏ ꯆꯥꯎꯕꯤꯅꯤ ꯀꯣ꯫ ꯅꯥ ꯌꯦꯛꯀꯅꯨ, ꯐꯖꯅ ꯂꯩꯌꯨ꯫ ꯕꯥꯏ ꯕꯥꯏ꯫
ꯌꯥꯝꯅ ꯊꯦꯡꯉꯦ ꯑꯣꯀꯦ ꯅꯣꯡꯗꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯊꯥꯒꯠꯆꯔꯤ ꯀꯣ ꯊꯦꯡꯉ ꯃꯇꯝꯗ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯀꯟꯅ ꯅꯣꯛꯎꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯅꯣꯡꯗꯝ ꯃꯤꯁꯇꯔ ꯒꯨꯗ ꯅꯥꯏꯠ ꯕꯦꯕꯤ ꯄꯣꯊꯥꯔꯣ ꯅꯈꯣꯡ ꯏꯪꯕꯗꯣ ꯕ꯭ꯂꯦꯡꯀꯦꯠꯅ ꯐꯖꯅ ꯇꯨꯝꯃꯨ ꯀꯣ ꯃꯣꯕꯥꯏꯜ ꯂꯩꯅꯕꯒꯤ ꯄꯩꯁꯥ ꯈꯔ ꯃꯇꯦꯡ ꯇꯧꯔꯛꯎ ꯀꯀꯥ ꯍꯣꯏ ꯀꯥꯂꯤ ꯄꯨꯖꯥꯗ ꯃꯣꯕꯥꯏꯜ ꯑꯃ ꯂꯩꯍꯧꯒꯦ ꯍꯣꯏ ꯍꯣꯏ ꯌꯥꯏ ꯌꯥꯏ ꯀꯥꯏꯗꯦ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯔꯦꯕ ꯀꯀꯥ ꯑꯗꯨꯒꯤꯅꯤꯗ ꯀꯔꯤ ꯍꯥꯏꯅꯤ ꯕꯦꯕꯤ ꯀꯀꯥꯒꯤꯁꯨ ꯑꯃ ꯂꯩꯍꯧꯔꯣ ꯀꯀꯥ ꯑꯩ ꯂꯩꯔꯣꯏꯗ ꯍꯟꯗꯛ ꯈꯔ ꯈꯨꯗꯣꯡ ꯆꯥꯗꯦ ꯑꯦꯕꯤꯇꯥ ꯀꯀꯥ ꯍꯟꯗꯛ ꯈꯨꯗꯣꯡ ꯈꯔ ꯆꯥꯗꯦ ꯑꯣꯀꯦ ꯕꯦꯕꯤ ꯄꯣꯊꯥꯔꯁꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯀꯀꯥꯅ ꯁꯛꯀꯅꯤ ꯍꯥꯏꯕꯅꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯔꯦꯕꯤꯇꯥ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯏꯁꯩ ꯁꯛꯄꯗꯣꯀꯣ ꯅꯣꯡꯃ ꯇꯥꯍꯟꯒꯦ ꯃꯦꯔꯥ ꯊꯥꯒꯤ ꯁꯉꯥꯏꯗꯣ ꯁꯧ ꯍꯥꯏ ꯑꯩ ꯐꯥꯗꯦ ꯑꯗꯨ ꯏꯁꯩꯗꯣ ꯑꯩ ꯍꯩꯅꯗꯦ ꯄꯥꯏꯌꯦ ꯀꯀꯥꯁꯦ ꯄꯥꯏꯗꯨꯗꯤ ꯕꯦꯕꯤ ꯅꯪ ꯀꯣꯃꯦꯟ ꯂꯣꯏꯅ ꯄꯥꯏꯌꯦ ꯀꯔꯤꯒꯤ ꯏꯪꯂꯤꯁꯁꯦ ꯀꯀꯥꯗꯣ ꯃꯥꯏꯅ ꯇꯧꯅꯣ ꯑꯩꯗꯣ ꯅꯨꯡꯉꯥꯏ ꯀꯩꯝ ꯇꯧꯗꯦꯗ ꯀꯀꯥꯁꯦ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯗꯦꯀꯣ ꯄꯥꯏꯌꯦ ꯅꯃꯗꯥꯅ ꯑꯩꯒꯤ ꯏꯁꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯣ ꯎꯔꯕꯣ ꯎꯗ꯭ꯔꯤ ꯀꯀꯥ ꯀꯩ ꯍꯥꯏꯒꯦ ꯑꯗꯣ ꯗꯦꯕꯤꯇꯥ ꯕꯥꯏ ꯑꯣꯏꯔꯁꯤ ꯊꯦꯡꯉꯦ ꯀꯀꯥꯁꯨ ꯍꯌꯦꯡ ꯄ꯭ꯔꯣꯒꯥꯝ ꯂꯩꯕꯅꯤꯅꯀꯣ ꯕꯦꯕꯤ ꯄꯣꯊꯥꯔꯣꯀꯣ ꯅꯥ ꯌꯦꯛꯇꯅ ꯂꯩꯌꯨ ꯅꯪ ꯉꯁꯥꯏꯒꯤ ꯅꯪꯅ ꯈꯣꯡ ꯄꯪꯊꯕꯗꯣ ꯆꯤꯆꯦ ꯃꯦꯔꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨ ꯊꯣꯝꯃꯨ ꯁꯣꯏꯗꯅ ꯐꯒꯅꯤ ꯀꯣ ꯑꯗꯨ ꯈꯣꯡꯗꯣ ꯏꯁꯤꯡ ꯑꯁꯥ ꯂꯨꯝꯕ ꯇꯣꯛꯀꯅꯨꯀꯣ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯃꯨ ꯅꯣꯡꯉꯥꯜꯂꯒꯅꯦ ꯏꯁꯤꯡ ꯑꯁꯥꯕ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯒꯅꯦ ꯑꯗꯨ ꯍꯤꯒꯥꯖꯩꯌꯨ ꯐꯕꯅꯤ ꯈꯪꯕꯣ ꯆꯤꯡꯗ ꯁꯥꯠꯄꯤ ꯏꯪꯉꯦ ꯂꯩ ꯆꯤꯟꯅꯗꯅ ꯀꯦꯟꯕꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ
ꯌꯦꯡꯕ꯭ꯔꯣ? ꯌꯦꯡꯉꯦ, ꯉꯁꯥꯏꯁꯨ ꯌꯦꯡꯉꯦ, ꯅꯪꯒꯤ ꯁꯅꯥꯔꯩ ꯁꯥꯠꯄꯗꯣ ꯌꯦꯡꯉꯦ, ꯀꯣꯃꯦꯟ ꯏꯈꯤꯕꯅꯦ, ꯏꯗꯣꯝꯆꯥꯒꯩꯒ ꯌꯦꯡꯉꯝꯃꯤ, ꯅꯪꯒꯤ ꯁꯅꯥꯔꯩ ꯐꯖ ꯐꯖꯕ ꯁꯥꯠꯄꯗꯣ ꯎꯔꯦ ꯍꯥꯏꯗꯣ ꯇꯧ ꯀꯀꯥ. ꯍꯣꯏ ꯍꯣꯏ ꯌꯦꯡꯒꯦ. ꯕꯦꯕꯤ ꯄꯣꯊꯥꯔꯁꯤꯀꯣ, ꯅꯪꯁꯨ ꯋꯥꯔꯝꯅꯤ. ꯅꯈꯣꯡꯗꯣ ꯃꯣꯟꯖꯥ ꯎꯞꯄꯨ, ꯑꯗꯨꯒ ꯐꯤꯅ ꯐꯖꯅ ꯌꯣꯝꯃꯨ ꯈꯪꯕ꯭ꯔꯥ? ꯅꯈꯣꯡ ꯏꯪꯍꯟꯒꯅꯨ, ꯀꯝꯕꯜꯅ ꯐꯖꯅ ꯌꯣꯝꯃꯣ. ꯌꯥꯝꯅ ꯏꯪꯉꯒꯅ ꯅꯪ ꯇꯥꯃꯣꯗ ꯅꯣꯏꯍꯜꯂꯣ. ꯑꯩꯅ ꯁꯛꯄꯅꯤ ꯀꯀꯥ. ꯑꯩ ꯌꯦꯡꯉꯨꯗ꯭ꯔꯤꯅꯦ ꯃꯥꯒꯤꯗꯣ. ꯑꯗꯣ ꯔꯕꯤꯇꯥ ꯄꯣꯊꯥꯔꯁꯤꯀꯣ, ꯅꯪꯁꯨ ꯅꯈꯨꯠꯇꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤꯅ ꯅꯈꯨꯠꯇꯨ ꯏꯪꯍꯟꯒꯅꯨ ꯔꯕꯤꯇꯥ. ꯑꯗꯣ ꯐꯖꯅ ꯀꯩꯅꯣ ꯇꯧ, ꯏꯪꯍꯟꯒꯅꯨꯀꯣ, ꯅꯥꯕ ꯌꯥꯗꯦ ꯏꯆꯟꯁꯥ. ꯁꯪꯉꯒ ꯆꯥꯅꯕꯅꯤ ꯀꯀꯥ. ꯄꯥꯔꯤ, ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯀꯀꯥ, ꯕꯥꯏ ꯕꯥꯏ. ꯕꯦꯕꯤ ꯕꯥꯏ ꯕꯥꯏ, ꯒꯨꯗ ꯅꯥꯏꯠ. ꯕꯦꯕꯤ ꯕꯥꯏ ꯕꯥꯏ, ꯒꯨꯗ ꯅꯥꯏꯠ. ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ. ꯍꯥꯏꯅꯤꯡꯉꯦ ꯀꯀꯥ, ꯅꯆꯟꯗꯤ ꯁꯤꯔꯁꯨ ꯌꯥꯔꯦꯗ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ. ꯑꯗꯨ ꯌꯥꯝ ꯐꯠꯇꯕ ꯋꯥꯍꯩꯅꯤ ꯔꯦꯕꯤꯇꯥ, ꯑꯗꯨꯝꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯅꯨ ꯀꯣ. ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯛꯄ ꯅꯠꯇꯦꯀꯣ ꯇꯥꯏꯕꯪ ꯃꯄꯣꯛ ꯑꯁꯦ. ꯅꯪꯅ ꯍꯥꯏꯁꯨ ꯌꯥꯄꯣꯟꯇꯦ, ꯃꯇꯝ ꯌꯧꯔꯗꯤ ꯂꯣꯏ ꯆꯠꯀꯗꯣꯏꯅꯤ, ꯃꯇꯝ ꯌꯧꯗꯅ ꯀꯅꯥꯁꯨ ꯆꯠꯄ ꯌꯥꯄꯣꯟꯇꯦꯀꯣ. ꯑꯗꯨꯅꯤ ꯅꯨꯄꯥ ꯑꯃꯅ ꯁꯤꯔꯒꯅ ꯇꯨꯔꯦꯟ ꯆꯦꯟꯕ ꯃꯇꯝꯗ ꯇꯨꯔꯦꯟ ꯃꯄꯥꯟꯁꯨ ꯅꯨꯡꯗ ꯋꯥꯏ ꯁꯤꯠꯅ ꯆꯨꯖꯕꯒꯤ ꯃꯥ ꯁꯤꯔꯝꯗꯣꯔꯦ ꯍꯥꯏꯌꯦꯀꯣ. ꯑꯗꯨꯅꯤ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯄꯣꯊꯥꯔꯁꯤ. ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯣꯡꯂꯧꯕ. ꯕꯦꯕꯤ ꯕꯥꯏ ꯕꯥꯏ. ꯕꯥꯏ ꯕꯥꯏ, ꯒꯨꯗ ꯅꯥꯏꯠ, ꯕꯥꯏ ꯕꯥꯏ. ꯀꯅꯥꯝꯇꯒꯤ ꯆꯤꯟꯇꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯦ ꯀꯀꯥ. ꯒꯨꯗ ꯅꯥꯏꯠ, ꯒꯨꯗ ꯃꯣꯔꯅꯤꯡ, ꯕꯥꯏ ꯕꯥꯏ ꯔꯦꯕꯤꯇꯥ, ꯕꯥꯏ ꯕꯥꯏ ꯕꯦꯕꯤ, ꯕꯥꯏ ꯕꯥꯏ. ꯒꯨꯗ ꯅꯥꯏꯠ. ꯕꯦꯕꯤ ꯕꯥꯏ ꯕꯥꯏ, ꯒꯨꯗ ꯅꯥꯏꯠ, ꯒꯨꯗ ꯅꯥꯏꯠ. ꯕꯦꯕꯤ ꯕꯥꯏ ꯕꯥꯏ, ꯒꯨꯗ ꯅꯥꯏꯠ. ꯔꯦꯕꯤꯇꯥ ꯕꯥꯏ ꯕꯥꯏ. ꯅꯣꯏ ꯅꯥ ꯐꯔꯣꯀꯣ ꯃꯁꯨ. ꯃꯁꯨ ꯀꯧꯔꯦ. ꯕꯥꯏ ꯕꯥꯏ, ꯕꯥꯏ ꯕꯥꯏ. ꯒꯨꯗ ꯅꯥꯏꯠ, ꯒꯨꯗ ꯅꯥꯏꯠ. ꯅꯥ ꯌꯦꯛꯇꯅ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯏꯙꯤꯃꯥꯄꯧ ꯎꯅꯁꯤ, ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯥ ꯌꯦꯛꯇꯕ. ꯑꯣꯀꯦ, ꯒꯨꯗ ꯅꯥꯏꯠ, ꯒꯨꯗ ꯅꯥꯏꯠ.